maboksina isu thoiba Jacob na nokmi ai ka bo nasu lai Gomti do masu ubada mathwai nungai traduna kapthorai Jacob na maboksi bu konjanbi kai gi kapinoi ga bo nasu lai Gomti na napabung na saduda makhura gi masana pi class 8 khakta kari bi tona thong mapan dagi kore yambo tabro Jacob phugolaga thong du hangi sakthi bi kaino tona kaino ai kem delek trabo yambo Jacob na kem delek tida lalak ta tholaga tona as loire mabu khupatadi aina tapkhiba mayam do amata leipirak pakhon sirakonomta phet haidolaga masin ga do tumthoklaga chatkre Jacob na oi ngai khone hayeng kona swaidagi leibigeba tona noi sai yoina leyu yazare Jacob na masan gi matau du yenglaga noksawi ras ki manau nupa Rosan thikadar ni yumdi punna leiminade yumthangna na saraga tongana le mabuk selsu phatkidraba misakni magi nupi suni sapmane adubu masa ani tona madi pikliba mokpa avasti mapa mama ga manade maboksi manakta mapabung so manakta nungtigi lagse ama satkibada ngairi class 3 ka da ngairi ba abastu amuk selai yambong Jacob na mathaktagi hey haining maru na mu kai dore Abbas na yambo nang sem oibo Jacob na is kaya do niyo hoy oire adu kai doroge Abbas na congratulate Jacob ngakna thank you Abbas na noksari adu yambo aishu nang na chatpada lake ko Jacob na hoi nang loisilo yamong kemta hite tanja duda makhanau do ari ngai sangtok laga Rita na kanna laure hey Abbas na mama ai yampung hoide leye Rita na lakchi bro nanam du tatringai de ne yam thuna law Gomti taraduna mapanda thokre isuna sida laklaga nang na hekta kauri do karigino Lagi jasano masinda tumthoklaga Rita do sau langlagi isa kausabane noida ina kari haikrage tuisan jap matam yore haijaba Gomtina aduboba iren jana laklaga hairabe yadro laikai tana ba lawri dubu namai dubu ikai ba khangdrabo Rita na imase wangna roisi se isa warkwa yaubiragano ton imungdagi thorai Mama, nang si so sam kalit sa gayino. Yam hinadi. Ay gabong na haise sumdro. Nagkatu sang na lawri do. Ikay dro. Rita na. Hey, inempo, nang masuni. Itakadori. Salo, kau siyam to na. Rita, adu hayram laga imong da patjangkre. Ton masindo mulum solahoy. Pra hingjabi ki matay manaw haisini. Gomti imung da sanglai masu atombo da uraga bobo ki sana so tuisan chatpa matam yaure ye Abbas na ai ga bo yam walida pung manga da chatuini Gomti na amuk phubini isudi maram mokpuni so Jacob mathaktagi thaina gi kumhai myam do amatu hongla tribo Gomti na thoiba hongdi Noi ima Rita ga pabung ton ga se kaida amani na pabung se sogla phaw ana yek yaura phawba sanglakte Jacob na pen daba nungai daba leram gane ga bo Gomti na makhoina bu pen banai bro thabak tawdana paisa kayo yadabagi na pabung da yam sauri bani Jacob makhada prapra kumthare mabok ki manak da phamlaga ai gabo pabung na stroke tawri se yum daro magi banglo daro Gomti na aseng bado namana swayo yade
Kaidano, meeting Hybra, Adu, Sapadini Haine. Jacobna. Mama so in wonder, walk ready lolly. Adubu, ay, Kishuangloi. Agabo, Madame Do, Sanatigatgani. Gomdina. Noigi Arola took my arm say, Ahalwera by Gabokti, Karisukangre. Aigi Wadi, Asumba Papa, Kratoram, Hinglingaida. Masidani Hainingba. Jacobna. Hoy Gabo. Gomdina. Potharo. Mama su tabak Kibani. Isuna Siamo Jabakateni, Tabakti, Nama Sina, Loinus in Loribani. Jacobna. Egabo. Aidi politiski matang da Kishukandi. I was Siamo Libasa, is half a mug libani. Gomdina. Kishukalunda, Toiba, Namasigisu, Wakalamalaram Gani. Kang the Bado, Namasigadano. Pare, Potharo. Isusana, Nangsu, him the Salo. Namasina Muxay Vida Anie Abasna Talegabo, I like any Ton, Nasaidi Tomurumda, Lone Lady Bunny. A taginate, Mabung Zekobda, Winazave, Sauri Bunny. Zekob, Matakaka Kibaga, Tabna Abbas, Lao Abasna Taliso, Locking de Tona Nana do Lady Gidane, Sasalo Abasna. Locking de Donna Mamana Poo Bambra, Aina Poo Bambra, Abasna Sungla Ila Oi, Gomdina Ho, Nahak Lazerani, Pungshuali Haidania, Donna Egabo, Equimagi Sodo, Yam Tanning di, Aduini Gomdina Lang the Nata later we sold the war, Tassin the Runo, Donna Nahak Legalo, I said. Tona pat on Thoropada, Roserdu, Tonda, Munna, Bisum Sutulaga, Yang Lirami. Ton Nagna. Darozer Roserna, how near Tona Yamung Magika de Labani. Roserna Nangbu, Glaske Karge. Tona Et Kaini. Roserna As, and I am worried. Ado. Lisabi Paraga, Nupakui Biariko. Dona. I am on the train, Lisabi Parina. Nupakui Bahidikino, Daroza. Roserna. I am waiting class 12 Karakan the Takpiki. How's it theatre? Dona. Ahoy Daroza, bye bye. Adu Hiram Naga, Mayum the Sengri. Roser, no me, Ying Jahowi. Masapni Kaidane. Lai Masado no Pazine. Kainoina, among the like a sizina. Mabung Kangladi, Tangs Abadare. Matanta, Wakal Kalaga, no me, Imung Zanglay. Roserna. Bye. Oh, bye. Comti. Haima. Roser. Ishulaira. Samuzo. Magiga the Labine. Roserna. Hoegabo. Jacob, Mataktagi. Kaidore, Kakalo Roserna, Mataktaga Kale. Jacob Gikada. Roserna As Warigal a cockred, Don Rubade. Jacob Nangakna. Korea Roserna, Haike Hedu Uraga. Ihe, Kawine, Kainone, Jacob na. Kainamatorisibo. Roserna. How's going the ball Malay? Pon the worries have white the buggy, see the license. Jacob, Kaipon, Roserna. Nung, no Papung Lady Hospital to the Salurabo. Jacob, Kaino, Imana de Aineland and the Lady Papung do BP stroked over the gi, Mumbai Hospital do in a Langley Haina. Roserna, Aining ugly said, Nangnina. Ado Koklay Kraba, Aron Bezan Siway Banana, Noigi family coaxing set, I'm at the country scale. Jacobna, bye. I give him Ligi Matanga, I Kishukandi. Jimmy, calling the support Ludi. Roserna, Maduyaro Pai, Kiasa, Paginati, Yam Lurabani. Jacobna, Hayo by Babum, Karam Hospital the Lake. Aduga, Mamana in one the Kuriki Hydriban.
Rogerna Patabai wadi noi babung ton supati ado noi mamasu araiba natti ai makhata ningdi nasana thiraga khangna bono phari base sumnatagi noi babung khaktani ahal oirabi noi ga boka Jacobna phare bai sidaidi ai loin tigalage Rogerna noi mamana semoi be aina nangonda ohenbe maram se thidu kokti noi momna sanabali langaltini noi babung BP stroke nate simadi haramge paralysis tawraga leikrabani masi kaigino thigala Jacob hanadi kisu khalamdabani adubu hawjiktada mathai sak bahaibadu oirai khaluraga mahak asawa haurai tasingbadi yumdadi maithongambani sakpham amani do asengba magi masakti hingsabadagi helibani Mamito red oirei phattaba aigi yeknabadi ima oisano yeknabani Jacob hanadi kisu khalamdabani adubu hawjiktada mathai sak bahaibadu oirai khaluraga mahak asawa haurai tasingbadi yumdadi maithongambani sakpham amani do asengba magi masakti hingsabadagi helibani mamito red oirei phattaba aigi yeknabadi ima oisano yeknabani Rogerna matawbu themjinbirai bhai tapthago taha khino asengba sumbado khangtokna bohona khise ai shokju oida paulak padagi jingnadana sum haibani Jacobna hoi bai thabak ama tawbada wakhal kisu khandabida mathak thongbugi yathangak pirakliba thabak adumak pangthokponu bani nangsu aisu adubu aigi oiba matangsidadi yaraktre Rogerna kisu thoina khalunu tapna thijanse phare ai shai dokhragi akhagi timsing desu athubadi yoroknaba ai lai laukrabani Jacob sidaidi noi loinamak aigi yamna dakar oirak tawba ngaktani amta watpa yaroi loinamak laknaba haiko Rogerna hoine bhai degi sar oiradawni Jacobna as sarga kawkunuda hainadi Rogerna fare ayorake Jacobna ado Rogerna kai Jacob pisum sublupna nupi angangdagi khara lapna laikise matam khradi Roger hairap ikairei nokshinnai hoi nupi angang san brahmandagi lapna laise mission mayam se mai paktripo Jacob aduneba kishunattabada angangda karantana Rogerna asat horge nangi akhaba khonsing du pizadringaida Roger adu hairamlaga prap thokre sumang yobaga ton hoigi yumdada haifet yengjarui ton mathaktagi da Roger salabo Rogerna salage ton makhut hairei bye Roger masinda murum sole oi aduga de harakano heart kai noktamang noklaga thokre Namitugi namidang pung nipan tarakpa adwaida mama rani halai Jacob kamaboksiga kamanlum ki sofa duda phamthaduna leirami Ranina imasiya saksadri bro Gomtina imau ngairi bene kai yore thengida Ranina thabak ni yadabagini adu hairaga masu sofa duda phamthadai thoibani sem oijarasu thabakti aina kuichen jendoribani Gomtina hoine imasi khangine Ranina ngasi se inaw hoigi dam sabagi thabak mafam da su yorure sababudi khara horamme adubu hekte loidana bil kayu haibasidi aisu yaningde Gomtina imoksana kharasu manarurana yararoidabane Ranina aisu manabatali masi adubu hayeng saindi thoibana tawduinina yingsiloda yadi
Bill kai khraga thapuk to loisin bidrati sop toise aikhoini makhoinati gomtina isa oirasu aran badi imasi su yaningde phana ba haino tano mi mamangda khana sainabado imasi kai ko ranina leba ki semsu oiriba mathak thongba mayam basu oiriba masida makhoina sumusilaktradi aikhoisu kayam tawbangam gido khara khangande yadi gomtina hoi adusu sumi atopa nati nasina naw ngakdani phare napi narol go honuro isu jaklama manine ranina hoi masi Jacob ti wari do tarabasu kaino khangsinadaba saraga tuminalai phone du game sanaba sarabasu makok du di wari do loina sanglibani gomti nungaitana masudi yengjaraga kaisu khangjadriba naha oiriba isuna cm karamna boidoribano sahi su ahum wale nongdambana karibu tamliba Jacobna nokmi maming khaktagi cm ne aiga bo thabak loina mamagi angtani gomtina adubu thoiba mama suwagani nangsu matung khara inaraga kaino khangnabu hano Jacobna hoi gyabo rani maphiu hongluraga thore kana lei sak thorang toro nupi mana phani meda rani na isa sak lama mani ne Jacobna lamde da mama ada dum thengna sai rani na imasya lao thoiba lao ai shi yoksilurage pungse thengi sana badawurasi Jacobna ahoy gomtina ahoy makhoi ahumdo saksari ngaida landline dagi telephone lakpadu tarami ranina babu pholai du paikhalo babuna hoy madam babuna hello Rosina aine Rosine imasi hoi tum khrabo babuna oh tumdri saksari smc Rosina phare aikhoi thoibedo loiraga aigi hanagi number duda call daro hayo babuna phani smc haijegi Rosina thame phone thamkibaga babudo kitchen da sanglei thoiba nesina hanagi magi number duda call daro haire Jacobna hoi dabu ngaihak tumin sak tu sanaraba matungda Jacobna magi room da lai samna kaisu khaludana manesida phone tawje Rosina thoibaro Jacobna mane nesi ai number ne septoksilo Rosina wa kharata nasi Jacobna hoya nesi Rosina noi mamora judo adugi maramda pawyam tai aibu mapalamda layena kaisu khanglaroi uraroi na khalibado madu makhoi ge soibani ibungdo yam samjai imasi phange ahalorabani na masa mumuna haibada hoi adum leramgani adubu thoiba nesi yam pende nangna cm oina wasak lauribadasu nangbu apangsibani nangidi apopina manina kharasu nungairoi aina haido yam nei yambungna kaisu mabu pambagi nuksibagi lokhiba natte thainagi wari yam lei naha oiriba yada nesina pau henzana kaisu tamningde tawbutabu yambungna asumna mirol tadana laikhibasidi nesi khangmu waye aikhoi yambung ton phange nupina ururu laikre ibungani khaklizabase yumgai bingakte lawurduna mela tare phare madusu magi live ni ai khuding jilaro aisu yumdugi ningolni aigi nungsirabi imasi suleiribanina pendaba nungaitaba yamna laiye Jacob manesina hairibado tumina tarami hoi mai kisu hairamde Rosie wa mukhatare ngaktra punsise paisagi magunse kyam lei haibadu yengo paisana ngamdaba leiramdre isini naw nupi angang loina masui tahanba ngami
matai manao anigi marakta phau yekna hanba ngammi yambung do thaina degi matha saduna ta lakpani mana itatatana hairamba wahini miyam gi seba tawba himalay ba ki damakta afaba khrata oirabasu tawramba haibase aigi lengdraba wasakni amu lekha tana basilakpa mayam se loina lan thengnarage phare adubu imung simakta dagi aibu lekha tana na bo honarakpa se masidagi hena thamoi sokpa leitre masi wahai se napabungna naboksida mathai sakla kanda tatna haikibani matamdo nesi lesari iyasu yamna pikni nesina hairiba mayam se ima sitaradi masa poktabina ngangbu wabu haibirakani mahak yamna nangba imungdagi horakpani aikhoiga thak yamna khenarakpani adubu noi dawdaw leiringaida mabu yam nungsina luna masa ningol ani surena khanjarambani yam sengna hairabada noi dawdawgi gari driver gi masa napini noi mama se Jacobna khangine se Rosina nesina lamlapna yum parubana noi gi gari su tawba ngamdre adubu aigi su mi wate yam lei pauloi phaunai kalakpagi khuting janmana te thoiba Jacobna nesi adumna haigano yumsigi tangna phangjaba ningol ne nesigi su hak yam lei Rosie mapukning nungsire thoiba haujikti nangsu pikta pikliba angang natre nangna gyan tarakpa nangna asumba torakpaduna yamungi amade laiwai khraba dawdawgi mai choptanaba aphau boirakpaduni nesina pamba aduga sakki paisagi kenta khaluna yengluna yum koigadabi mapuroi babu nuksina lumda khanjabi imau loro uko Jacobna nomi hoi nesi ai phatrasu nupidi aphabi lawdoini Rosina iyabu kanana phati haino Jacobna kanamtana haidida nesi Rosina noi mamton rajudo araiba aphaba natti nongma yambung ga aiga phone da wari sabada chanbi yambung mathayam sai hairambani aina kaidawragi hangbada aikhoi Rahulna dam gi thikadu mangonda piyu hai adai Rajuna suhai masu mabai aina semoibasida haijaraini adubu aina Rahul da pirubagi nanam sina aibu warobada yadre khangdre nungani gi marakta ha oire siguma problem masa mayam se sop tawna bu hotnabada aru thabak kaya tension lehle imungi mi phawba warak pangam drabaina sem oiruba se matik yamna sadre masi hairamlaga adum baw phawna khidre adai khara leiraga paralysis tawraga waga ngangdangi leikre paw tare sidabu nesina kamaina wakhal santi oina leidoino Jacobna suminesi nesina yumsi kyam nuksijai pabung tonbu kyam luna khanjai aisu kharadi khangoi nesi adubu nesi nayana wasakni aina aranba kya tawkhrabasu madugi dandi oina lemhoribu punsi asidi lebak miyamgi damakta aphaba asumba tawrakani yumgi oiriba condition khudingmak thigatlaga loina control tawrakani thajaunesi Rosie mayagi nungsiraba wahaidu tarobada makhol thokna kapthorai Jacob manesi bu themjinjai nesi kapkano haujikti ai chaure angang natre ai loina gyan tare Rosina hoi nesi kaplaroi phare thamlage noigidi nungdang oiramlani potharo Jacobna adu nesi thoina khanjilurano aina fanaba loisangeni Rosina hoi iyana mapung marei phaduna gyan tarakpase sidai hena nungaiba leitre asumna phone thamkibaga Rani masagi room da sanglai thoiba hoji phau tumdribro Jacobna mama tumdri Ranina nanesina keke hairino Jacobna nesinabu kari fataba hairakani afaba nuksiba ngaktani maya aingondadi Ranina
Masa nungsibagi magul yaudrabi manabu isada karibu hairiba sinda khui deibido matham moidana kalak mi hobana yomnabani Jacobna phatti hairibani asina phattabu hayamata hairakti aduga CM gi loinabi oirambi haujikna CM gi apokpi oirabi mamana sindudagi aduguma wahay hairakpududi nasaya ningde Ranina sigi imungsida mamana kyamna wana tona hinglei haibado isana di khangnaroi Jacob wajaba tabani thainadagi lamba layaktraba selda kaida nungaibada maming jetliba yumsiga nongmagi sulaga nomlaga hinglakpa imunga kamai manadoino adunabu mana saktamine haibani aina khangba haibabu haujikti CM gi imungse CM oijingaida nungairambado adumaina nungaiba ngamdri ming khakta ngai hore mamora zu hoina hena nungaikre akonbagi masagi wahaiduda Rani kitang chingnare midi hotnaba subu nomba yam kalli noi pabung tongedi suningdi nene sungai paisa paiba masane yam muksabani Jacobna adunaro lebak miyamna yaraga bot karaga semoi reise mama thei pothabiyuro aisu potharage hayengdagi ai bangloda leiroge thabak yingsindo chatoba yam yame Ranina isadi supnagi mamingi semoiba khaktani yumsida dum leyo mama loi hotnage Jacobna no mom no mawama mama moiragadi yumsigi yumburembi oiduna leyo nasana fanaba loisilake soida ngamdaba taibung mibu leibro mama gi phattaba aranba kayado nasana ngakpirabani aigi phattaba aranba kayado mama na ngakpiyo imam sapuna mayam gi damakta afaba thabak tausi Rani masagi artha leiraba wahai singdu makha taba ngamdre phare potharo Jacobna good night mama Ranina good night Mamana kadudagi thokibaga Jacob sor sangno handoi wakhalda khanjai isa matik sadana mi warakpa yadri isa hana afaba lambida satpa mathau tari Jacob tumthaba yaramde haukiba mayamdu ningsinglai aina mi kya gi punsi loisinkhri adubu madu aigi thauni mathak thongbagi order ngaktani kanana sumliba kanana laliba ai nongmata thigalude khangning poklude numitto Jacob tumba yaramde adubu misik miracle ta draba ahinga duda mahak haukiba thodok kya bu ningsingduna uitharami aidinang san isamsamna khalubani marup amagum Jacobna ningthi hoi chume nangna aibu marup amagum khalamgani adubu nungsiba pharokpase aigi iralane aigi nungsiba se nangna yaba yadabaduna makhalamani nupa moina nafamda phongdokpase kyam kairage kai yam kai nangsu khangniba natro aigi khangnaba lei haiba manadi nangga loinaba tinabase suyayadi nupi nupaga kaidunungda tinaga no dum hai adubu aina ma oina aranba tahanki marup tinabada lana lauriba nang afaba natti haiduna nangi misang phau sangkhibani Jacobna oho nangi nungsibada yetki khankhiba leite ningthi adubu aigi thamoisinadi nangbu yamna nungsirure phare ai yetlarege nangi nuksijabado thungnajaro Rogerna bhai mission sumai pagle paw matambi gena Jacobna kai pawno Rogerna nokmi nang hojik phau ningthibu nungsiribro Jacobna ngakna mataw diang le kai de munising lai no duna Rogerna hayune Jacobna bhai aina mabu nungsibase hadak mapok sigini adubu oiroidaba nungsibado thamoida mamita aduna adum lehorasana toksida sumawasi mihat paigi punsi se asumna adum loikrasana Rogerna kaino bhai aikhoi ithau bangdok sabani mihat panatena yekna ba hatpa phatta ba hatpa haibase aikhoi gi thoni kaino Jacobna hoine adubudi ado phagira pharoira aikhoi
ꯃꯤꯍꯥꯠꯄ ꯅꯠꯇꯦꯗꯤ ꯍꯥꯏ ꯌꯥꯔꯣꯏꯗꯅ ꯔꯣꯖꯔꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯝꯕꯤ ꯈꯟꯕꯁꯦ ꯕ꯭ꯔꯦꯟꯒꯥꯁꯦ ꯂꯣꯏ ꯍꯥꯞꯊꯍꯜꯂꯦ ꯉꯁꯤꯗꯤ ꯖꯦꯀꯣꯕꯅ ꯍꯥꯏꯌꯨꯅꯦ ꯀꯩ ꯄꯥꯎꯅꯣ ꯔꯣꯖꯔꯅ ꯅꯤꯡꯊꯤꯗꯣ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕ ꯑꯦꯁꯥꯏꯗꯨꯗ ꯆꯦꯟꯈ꯭ꯔꯦ ꯖꯦꯀꯣꯕꯅ ꯉꯛꯅ ꯑꯗꯨꯔꯣ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯍꯥꯏꯁꯦ ꯑꯇꯩ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯂꯩꯇ꯭ꯔꯕꯣ ꯊꯣꯔꯥꯏ ꯃꯆꯥꯁꯤꯗꯤ ꯔꯣꯖꯔꯅ ꯏ ꯀꯥꯕ꯭ꯔꯥ ꯃꯤ ꯍꯦꯟꯅ ꯍꯥꯠꯅꯤꯡꯉꯛꯇ꯭ꯔꯣ ꯃꯈꯥ ꯍꯥꯏꯔꯛꯈꯣꯔꯣ ꯖꯦꯀꯣꯕꯅ ꯌꯥꯔꯦ ꯑꯗꯩꯗꯤ ꯅꯪ ꯑꯣꯏꯅ ꯐꯠ ꯂꯥꯛꯑꯅꯤ ꯔꯣꯖꯔꯅ ꯌꯥꯏ ꯀꯥꯏꯗꯦ ꯍꯦꯛꯇ ꯉꯝꯊꯣꯛꯅꯔ ꯂꯣꯏꯔꯦ ꯑꯗꯣ ꯃꯈꯥ ꯋꯥꯠꯂꯤ ꯇꯥꯈꯣ ꯅꯨꯄꯥꯗꯨꯒꯤ ꯑꯍꯜꯈꯩꯅ ꯅꯨꯄꯤꯗꯣ ꯄꯥꯝꯗꯦꯅ ꯄꯩꯁꯥꯒ ꯄꯤꯕ ꯃꯥꯜꯂꯦ ꯑꯗꯩꯗꯤ ꯑꯗꯨꯝ ꯇꯣꯛꯅꯈ꯭ꯔꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯖꯦꯀꯣꯕ ꯍꯧꯖꯤꯛꯇꯗ ꯁꯣꯔꯗꯣ ꯁꯥꯡꯅ ꯍꯣꯟꯗꯣꯔꯛꯏ ꯅꯨꯡꯉꯥꯏꯕ ꯄꯥꯎꯔꯥ ꯑꯋꯥꯕ ꯄꯥꯎꯔꯥ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯗꯨꯗꯤ ꯅꯨꯄꯥꯗꯨꯗꯤ ꯆꯩ ꯐꯖꯅ ꯅꯤꯕꯩ ꯋꯥꯅꯤ ꯔꯣꯖꯔꯅ ꯀꯃꯥꯏꯅ ꯖꯦꯀꯣꯕꯅ ꯃꯥꯅꯕꯨ ꯅꯤꯡꯊꯤ ꯅꯨꯡꯁꯤꯔꯗꯤ ꯃꯁꯥꯁꯨ ꯃꯇꯤꯛ ꯆꯥꯔꯦ ꯑꯗꯨꯝ ꯂꯧꯕꯤꯕ ꯌꯥꯗ꯭ꯔꯣ ꯃꯥ ꯑꯣꯏꯅ ꯐꯨꯗꯔ ꯐꯗꯧꯅꯤ ꯔꯣꯖꯔꯅ ꯏꯁ ꯌꯥꯔꯦ ꯏꯕꯣ ꯅꯨꯄꯥꯗꯨꯒꯤ ꯃꯔꯝꯁꯦ ꯈꯪꯗꯕꯩꯅꯦ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯑꯇꯣꯞꯄ ꯊꯤꯈ꯭ꯔꯦ ꯍꯥꯏꯅ ꯇꯥꯏ ꯖꯦꯀꯣꯕ ꯆꯨꯝꯂꯕꯣ ꯅꯪ ꯄꯥꯎꯁꯦ ꯔꯣꯖꯔꯅ ꯉꯁꯥꯏꯗ ꯂꯤꯔꯤꯁꯦ ꯐꯥꯒꯤꯔꯣ ꯖꯦꯀꯣꯕꯅ ꯆꯨꯝꯕꯨ ꯆꯨꯝꯂꯗꯤ ꯐꯔꯦ ꯒꯨꯗ ꯅꯥꯏꯠ ꯔꯣꯖꯔꯅ ꯂꯥꯏ ꯊꯔꯣꯏꯁꯤꯗꯤ ꯑꯦꯂꯥꯝꯗꯣ ꯈꯤꯡꯂꯛꯄ ꯃꯈꯣꯜ ꯇꯥꯕꯗ ꯖꯦꯀꯣꯕ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯃꯈꯣꯜꯗꯨꯅ ꯑꯃꯨꯛ ꯃꯤꯊꯧ ꯌꯥꯗ꯭ꯔꯗꯨꯅ ꯃꯈꯨꯠꯅ ꯂꯥꯝꯃꯒ ꯁꯥꯎꯟꯗꯨ ꯑꯣꯞ ꯇꯧꯔꯝꯃꯤ ꯍꯀꯝ ꯋꯥ ꯋꯥꯁꯜꯂꯗꯨꯅ ꯃꯃꯤꯠꯀꯥꯗꯨ ꯅꯣꯏꯔꯒ ꯖꯦꯀꯣꯕꯅ ꯚꯥꯏ ꯍꯧꯒꯠꯂꯕꯣ ꯁꯨꯈꯨꯝ ꯈꯨꯝꯃꯛꯇꯕꯗꯨꯗ ꯃꯃꯤꯠꯇꯣ ꯀꯣꯏꯂꯩ ꯂꯩꯔꯒ ꯌꯦꯡꯉꯛꯏ ꯍꯩꯃꯥ ꯃꯪ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯁ ꯊꯥꯏꯅꯒꯤ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯀꯥꯏꯗꯩꯅꯣ ꯅꯤꯡꯁꯤꯡꯂꯛꯂꯒ ꯃꯪꯗꯒ ꯃꯪꯂꯛꯏꯁꯤꯅ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯒ ꯋꯥꯁꯔꯨꯝꯗ ꯆꯪꯈ꯭ꯔꯦ ꯃꯁꯥꯗꯣ ꯐ꯭ꯔꯦꯁ ꯑꯣꯏꯔꯨꯔꯒ ꯊꯣꯔꯛꯏ ꯕꯥꯕꯨꯅ ꯊꯣꯏꯕ ꯍꯧꯒꯠꯄꯤꯔꯕꯣ ꯖꯦꯀꯣꯕꯅ ꯑꯧ ꯗꯥꯕꯨ ꯍꯧꯒꯠꯂꯦ ꯑꯩ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯅꯥ ꯑꯣꯏꯒꯦ ꯕꯥꯕꯨꯅ ꯊꯣꯏꯕ ꯑꯌꯨꯛꯀꯤ ꯄꯨꯡ 7ꯗ ꯂꯥꯛꯂꯅꯤ ꯅꯪꯒꯤ ꯁ꯭ꯀꯣꯠꯁꯤꯡꯁꯨ ꯂꯣꯏ ꯂꯥꯛꯑꯅꯤ ꯑꯣꯐꯤꯁ ꯆꯠꯄꯤꯗꯣꯏꯔꯥ ꯖꯦꯀꯣꯕꯅ ꯀꯥꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯔꯛꯏ ꯆꯠꯇꯣꯏꯅꯤ ꯁꯤꯗꯩꯗꯤ ꯑꯩ ꯅꯨꯡꯇꯤꯒꯤ ꯆꯠꯂꯅꯤ ꯑꯗꯣ ꯁ꯭ꯀꯣꯠꯁꯤꯡꯗꯨ ꯌꯥꯔꯦ ꯃꯃꯥ ꯍꯣꯏ ꯑꯩꯒꯥꯕꯣꯛ ꯍꯣꯏ ꯉꯥꯛꯅꯕ ꯂꯩꯍꯜꯂꯣ ꯑꯩꯒꯤꯗꯤ ꯊꯣꯏꯅ ꯈꯜꯂꯨꯔꯅꯨ ꯑꯩꯒꯤ ꯄꯥꯔꯇꯤ ꯃꯌꯥꯝ ꯂꯥꯛꯑꯅꯤ ꯕꯥꯕꯨꯅ ꯍꯣꯏ ꯍꯣꯏ ꯀꯣꯟꯅ ꯈꯟꯅꯔꯁꯤ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯆꯥꯔꯣ ꯇꯦꯕꯜꯗꯨꯗ ꯆꯥꯅ ꯊꯛꯅꯕꯗꯣ ꯊꯝꯃꯤ ꯑꯗꯨꯒ ꯖꯦꯀꯣꯕꯀꯤ ꯐꯃꯨꯡꯒꯥꯗꯣ ꯂꯣꯏꯁꯤꯜꯂꯝꯃꯤ ꯂꯣꯏꯔꯗꯨꯅ ꯐꯤꯔꯣꯜ ꯀꯩꯀꯥ ꯊꯧꯔꯥꯡ ꯇꯧꯔꯝꯕꯒꯦ ꯖꯦꯀꯣꯕꯅ ꯗꯥꯕꯨ ꯌꯥꯔꯦ ꯑꯩ ꯑꯗꯨꯝ ꯇꯧꯔꯒꯦ ꯕꯥꯕꯨꯅ ꯑꯗꯣ ꯀꯣꯠ ꯇꯥꯏ ꯁꯨꯠ ꯇꯧꯗꯣꯏꯅꯤꯀꯣ ꯀꯥꯎꯗꯅ ꯍꯥꯞꯄꯦꯟ ꯑꯃꯨꯛ ꯁꯦꯠꯂꯒ ꯆꯠꯈꯤꯅꯤ ꯖꯦꯀꯣꯕꯅ ꯑꯁ ꯇꯜꯂꯦ ꯗꯥꯕꯨ ꯖꯤꯟ ꯁꯦꯠꯂꯒ ꯇꯤ ꯁꯥꯔꯠ ꯑꯃ ꯂꯤꯠꯂꯒ ꯂꯣꯏꯔꯦ ꯕꯥꯕꯨꯅ ꯍꯩꯃꯥ ꯑꯣꯐꯤꯁ ꯆꯠꯄꯕꯨ ꯑꯗꯨꯃꯥꯏꯅ ꯆꯠꯇꯣꯏꯕ ꯌꯥꯗꯦ ꯌꯥꯗꯦ ꯊꯣꯏꯕ ꯐꯤꯔꯣꯜ ꯁꯦꯠ ꯆꯥꯕ ꯍꯥꯏꯕꯁꯦ ꯌꯥꯝ ꯂꯨꯕꯅꯤꯀꯣ ꯃꯇꯝ ꯅꯥꯏꯌꯨ ꯖꯦꯀꯣꯕꯅ ꯅꯣꯛꯃꯤ ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ ꯗꯥꯕꯨꯁꯦ ꯑꯩꯅ ꯍꯦꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯂꯩꯔꯛꯄꯩꯔꯥ ꯈꯪꯗꯦ ꯑꯩꯗꯤ ꯗꯥꯕꯨꯁꯦ ꯏꯌꯥꯝꯕꯅꯤ ꯈꯟꯖꯩꯅꯤ ꯕꯥꯕꯨꯅ ꯑꯩꯁꯨ ꯁꯤꯗ ꯂꯩꯔꯛꯂꯒꯅꯦ ꯄꯥꯈꯪ ꯐꯥꯔꯤꯁꯦ ꯑꯗꯨ ꯍꯥꯏꯔꯒ ꯖꯦꯀꯣꯕꯅ ꯁꯦꯠ ꯇꯧꯕ ꯗ꯭ꯔꯦꯁ ꯐꯥꯎ ꯊꯧꯔꯥꯡ ꯇꯧꯔꯒ ꯊꯅꯝꯃꯤ ꯄꯨꯡꯗꯤ ꯈꯪꯍꯧꯗꯦ ꯑꯍꯥꯟꯕ ꯆꯠꯇꯣꯏꯅꯤꯅ ꯖꯦꯀꯣꯕ ꯉꯟꯅ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯃꯕꯣꯛꯁꯤꯗ ꯑꯣꯏꯅ ꯃꯅꯝ ꯅꯝꯍꯜꯂꯝꯃꯤ ꯒꯣꯝꯇꯤꯅ ꯆꯠꯂꯨꯔꯣ ꯅꯣꯏ ꯄꯥꯕꯨꯡꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯗꯨꯁꯨ BP ꯁ꯭ꯇ꯭ꯔꯣꯛ ꯇꯧꯗꯨꯅ ꯂꯩ ꯍꯥꯏꯕꯅꯤ ꯖꯦꯀꯣꯕꯅ ꯉꯛꯅ ꯑꯗꯨꯗꯤ ꯀꯃꯥꯏ ꯇꯧꯗꯣꯏꯕ ꯃꯥꯅ ꯇꯥꯛꯇ꯭ꯔꯗꯤ ꯑꯩꯗꯤ ꯀꯃꯥꯏ ꯈꯪꯗꯣꯏꯕ ꯕꯥꯕꯨꯅ ꯃꯆꯥꯅ ꯃꯇꯝ ꯈꯔ ꯁꯤꯜꯂꯅꯤ ꯍꯥꯏꯕꯅꯤ ꯂꯥꯛꯈ꯭ꯔꯕꯅꯤ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔꯒ ꯄꯨꯟꯅ ꯃꯄꯥꯟꯗ ꯂꯩꯔꯝꯒꯅꯤ ꯖꯦꯀꯣꯕꯅ ꯑꯣ ꯑꯩꯒꯥꯕꯣ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯗꯥꯕꯨ ꯆꯠꯂꯨꯈꯤꯒꯦ
Nene, injang yam hawe. Mem sana. Horen su akhoi sar machagi ahawba thongjaramgi. Jacob na nokmi. Pizza paknam ko. Yumdudagi nokmi tholai. Sumang da khamliba gari du driver duna hangdoki tawbaga Jacob na. Yani, ai dum hangdoksagi. Siya masa amakak oibisida seba ga yam tawbirakano. Ai hinade ko. Driver na. Hoi sir. Jacob na. Talle, sir ga kono. Mr. Jacob koro. Driver na. Funny, Mr. Jacob. Jacob na. Aduneba. Adu hairaga gari gi thongdu sat hanglaga pakhong nama thangali. Aduga makokto hairap luktabaga khangprek khanglaga gari duda makokti yeksanki. Oi, khangine. Ayo. Makoktu nalaga gari du tonglai. Nang disida kedawriba. Paukhom kaisu pidangai. Good morning, sir. Jacob na. Sir ko kono haibani. Yamung adum koro. Driver duna gari du thauba horami. Jacob na. Nungairiba. Ningthisna na. Jacob na. Epiga paidrabo. Aina message thakibani yengdro. Ningthisna kemta khumde. Jacob na. CM dagi secretary na hina pong boire. Pong hoy sabirakpra. Ningthisna na tapna. Kitang lemase. Lepak sigi naha oirasu mapi mapa haibado oirabanina. Jacob. Nang na mo oza sila sabiriba. Driver na. Nakoy ni hana khangnabra. Jacob na. Oh, toknore. Ihe, khatnore haiba. Amuk tinare. Ningthisna di nokning lasu taminna dum leirami. Wakhal dadi khanje. Kemte honglamdri. Masinu pase. Jacob su wakhal da khanje. Thaina phajai haina leirambado. Kaino. Hojikne hena phajaramisina. Phajabasu upgrade to male. Moigi cosmetic surgery kaidu tawjala. Soidana hek haidoki. Nang cosmetic surgery tawbro. Ningthisna na ngakna. Kaiba. Jacob na. Kaino. Cream manam nami. Terek prahaiba. Ningthisna na. Teisre. Jacob na. Shampoo, conditioner, cream, lotion, kajol, lipstick manam sina. Ay, oxygen phangdra haige tawni. Adu hairaga side glass tu khara singthai. Ningthisna masindu pairap onthokre. Wakhalda thaina gi usitabido halamdri. Asina kamaina semoidoino. Aidi tandawri da thabakse. Ngahakki matung CMgi banglo yorake. Mi lakani pau tabana makha thaba MLA ahum mariga police officer kharaga ngaiduna leirami. Police na. Most welcome, sir. Jacob na. Mayam thabak hawdringaida wafam amata. Ai Nahani. Aduna mingause Mr. Jacob kawiro. Sir kawirakano. Ai tasengna nungaijade. Police na. Funny. Jacob. Ma'am Lingsinse. Aidi politics ki maramda thoina khangjade. Haijade. Aduna afafata tanasi. Hojik kanglai pakse karamba situation da leiriba. Government gi employee mayamna karamna work toriba haibado. Hana khanane nese. Police na. Funny, Mr. Jacob. Yambung rasna loislam daba se sankhra leje. Madu phal sida loi yorobane. Jacob na. Hoi, yam nungaijare. Ningthi. Phal singse ningthi na thamo. Ningthi snana. Funny yambung. MLA na. Secretary to ambaki masana pidura. Ningthisna na. Mani sir. MLA na. Kari phiyom da leire. Aikhoisu nong da lakpa sangdrene. Ningthisna na. Sir, baba hojik hospital da leiri. ICU da. Aduna naha oiriba aina matam khradi baba gi mahut sinjabani. MLA na. Hoida. Kaisu kaide. Khangda haitaba haibasidi hauna sani. Tathok tasin tawnaraga loire. Ningthisna na.
Hoi sir. Jacob hayeng se MLA loi sunaba aigi office da lao haibiu makhoi makhoi gi mathau singdu kamdauri ai khangmu pami police na phani ai paw loi haijagi Jacob lak tabam ti yaroi hayo ai bo angang ni haidana bebhar karak ladi pharak tanarakani mapandagi police amana excuse me Mr. Jacob hayo police na mapanda mi khara lai Mr. Jacob ki mari mata ne hai Jacob madu yade ai rule gi wangmada thabak to pamde hojik aikhoi khara wa tanari ngahak ngahalo police na fani police tu thokre ngahak ngai bi batare meeting tori Raju na ai makhura ne hawi adro kada tori sibo isi asina kai to jano masano office daga laisina police na same se Mr. Jacob ni somgi na se dunati Raju na phingale oi nang ai kana no khangbra ha thabak tat kiro police na mase ai gi duty ni Mr. Jacob ki yathang ni Raju na is Mr. Jacob kaina nga khado isanu pani ne police na mahak XM Ras ki naitom poksaba kanglei sigi athobu nongsa amani somgi isa thoklambadi yai leibiro daida meeting loiba ka haisarake wa mukha tanarosi Raju do sauraga phai yeng aina kidoroki yeng adu hairaga maseda phone tawi Rani na hello Raju kaidore Raju na kainu ise office ta ai ngai ga leire file du sign tawjibo adu khak lobada ai bo su halibo gaigino aduga nasanu pana aibu mitop tawna mapana ga thambadana Rani na Raju ise wa haige ipagi fanaba nasena loisangani nang kaigi warino aikhoi thoibedo angang oijarasu asambanate file do aingonda lei aigi signature ni yaroye thoibagi natradi ai tapna ingna themlaga soidana sign tawhange nang ngasigi de hankro Raju na kaino sina haisibo adu yaroise dam sabagi tika dasu noina nakpa duda pikhibu natro aduga handaki mall sabagi tika sidi aingonda pidaba su ayaroi lupa crore samri do hana kaithokta yaroi haisini Rani na hoiba nangonda sinagani kaisu khalunu ado isena noigi nungaina ba phana ba hona duna lakpa natro aibu thajadriba kaigino ipa nimaki wata duna ngasi phawba yumsida leireiba natro Raju na khoido siam sagotori siam se isena oyu aina hatanjan haidro Rani na madu oidabagi maramdasu khanglaba natro aina siam oiramnadi asan mirai nai haidana badana mayam saroidro isana oirasu aina loisindoini samanai Raju na manani ya manani ba mapa du samana doini yum Rani na Raju makhatarano ipuroi ipa ima ipana henelum da khalibani ko madu noi loina kawdo fai isale resipau nogi damakta ngasi phau aise noina hairaga hoi haiduna ta lakpani Raju na hoise yarase thaini ma'am bu kothora anu phare thamage ngasi nongni sida bill kaina ba sign ta holo ko thame phone thamkibaga Rani do patha salami mabuksel mang ba haibasimaktabu uru yenglu khuding pungsing de singi haiduni gomti di sumna sum mamogi kaduda masagi pau khangning laksabani warisu karimta da hobanati Rani no onthorokpada gomti lerambadu ubada ipa pakhana mase kedore gomti na asobagi pau taninge kamdoriba gyan nge laklabro ima siam khangningine Rani na thausadana maphimarol thupaga ho pothabiro aisu thabak chatoba yam lei yamuk story da gomti noina de hairiba isado uraktaba hapta heleine Rani na hoiba kaisi stories pothabiro ai moirang chatoba lei thoiba ngakna senba yaro isado nahani ngaudu langdo matam sida aduna isu
ꯏꯁꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗ ꯌꯥꯔꯣꯏ ꯒꯣꯝꯇꯤꯅ ꯍꯣꯏ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯏꯁꯨ ꯃꯇꯣꯝꯇ ꯁꯤꯟꯕ ꯌꯥꯄꯣꯟꯇꯦꯗ ꯆꯠꯂꯨꯔꯣ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯒꯣꯝꯇꯤꯗꯨ ꯊꯣꯛꯈ꯭ꯔꯦ ꯔꯥꯅꯤ ꯃꯄꯨꯛꯅꯤꯡꯗ ꯈꯜꯍꯧꯏ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯅꯁꯥꯁꯨ ꯇꯦꯛꯂꯕꯅꯤ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯂꯔꯣꯏ ꯑꯩꯒꯤ ꯂꯣꯏ ꯑꯣꯏꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯁꯣꯝꯗꯅ ꯃꯤꯇꯤꯡ ꯂꯣꯏꯔꯗꯨꯅ ꯃꯅꯨꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯌꯥꯝ ꯂꯩꯖꯔꯕꯁꯨ ꯖꯦꯀꯣꯕꯀꯤ ꯑꯣꯐꯤꯁꯇꯨꯗꯗꯤ ꯅꯤꯡꯊꯤꯁꯅꯥꯒ ꯃꯥꯒꯗ ꯉꯥꯏꯍꯧꯔꯦ ꯃꯗꯨꯒꯤ ꯇꯟꯖꯥꯗꯨꯗ ꯖꯦꯀꯣꯕꯅ ꯅꯪ ꯑꯦꯁꯥꯏꯗꯨꯒ ꯇꯣꯛꯅꯈ꯭ꯔꯕꯣ ꯅꯤꯡꯊꯤꯁꯅꯥꯅ ꯇꯟꯖꯥ ꯃꯤꯔꯖꯥ ꯌꯥꯝ ꯆꯥꯗꯦ ꯖꯦꯀꯣꯕꯅ ꯀꯩꯅꯣ ꯃꯌꯥꯝ ꯃꯥꯡꯗ ꯍꯪꯕ꯭ꯔꯣ ꯁꯤꯕꯣ ꯅꯤꯡꯊꯤꯁꯅꯥꯅ ꯑꯩ ꯐꯥꯏꯜ ꯃꯌꯥꯝꯁꯦ ꯑꯝꯇ ꯆꯦꯛ ꯇꯧꯈꯤꯒꯦ ꯖꯦꯀꯣꯕꯅ ꯑꯁ ꯔꯣꯃꯥꯟꯁ ꯉꯥꯏꯍꯥꯛꯇ ꯇꯧꯁꯦ ꯅꯤꯡꯊꯤꯁꯅꯥꯅ ꯉꯛꯅ ꯀꯔꯤ ꯖꯦꯀꯣꯕꯅ ꯑꯁ ꯅꯪꯒꯤ ꯄꯥꯎ ꯂꯣꯏꯅ ꯈꯪꯉꯦ ꯀꯩꯗꯧꯔꯒꯦ ꯅꯤꯡꯊꯤꯁꯅꯥꯅ ꯈꯪꯂꯗꯤ ꯍꯪꯉꯛꯑꯅꯨ ꯖꯦꯀꯣꯕ ꯑꯣꯏ ꯅꯪꯒꯤ ꯃꯤꯠꯇ ꯑꯩꯁꯦ ꯑꯅꯤꯜ ꯀꯥꯄꯨꯔ ꯑꯣꯏꯅ ꯎꯖꯔꯁꯨ ꯊꯃꯣꯏꯁꯤꯗꯤ ꯁꯛꯇꯤ ꯀꯥꯄꯨꯔꯗ ꯍꯦꯟꯕꯅꯤꯀꯣ ꯃꯗꯨꯃꯗꯤ ꯈꯪꯖꯤꯜꯂꯣ ꯕꯦꯚꯥꯔꯒꯗꯤ ꯀꯥꯏꯔꯛꯀꯅꯨ ꯅꯤꯡꯊꯤꯁꯅꯥ ꯀꯔꯤꯝꯇ ꯈꯜꯂꯨꯗꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ ꯖꯦꯀꯣꯕꯁꯨ ꯍꯥꯏꯒꯦ ꯍꯥꯏꯗꯣꯛꯂꯨꯔꯒ ꯅꯣꯛꯃꯤ ꯅꯤꯡꯊꯤꯗ ꯌꯦꯡꯖꯩ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯁꯒꯟ ꯁꯥꯌꯥꯒꯗꯣ ꯊꯦꯛꯂꯗꯨꯅ ꯅꯨꯡꯁꯤꯕꯤꯅ ꯏꯅꯥꯛꯇꯒ ꯂꯩꯕꯁꯤꯗꯤ ꯊꯕꯛꯀ ꯁꯨꯇꯧ ꯇꯜꯂꯤꯗ ꯍꯛꯆꯥꯡꯁꯦ ꯂꯣꯏ ꯁꯣꯟꯊꯈ꯭ꯔꯦ ꯖꯦꯀꯣꯕꯀꯤ ꯏꯆꯝ ꯆꯝꯖꯕ ꯃꯇꯧꯗꯨ ꯎꯔꯒ ꯅꯤꯡꯊꯤꯁꯅꯥ ꯅꯣꯛꯅꯤꯡꯕꯁꯨ ꯐꯥꯎꯔꯤꯕꯅꯤ ꯍꯥꯏꯐꯦꯠ ꯃꯃꯥꯏꯗꯣ ꯑꯣꯟꯊꯣꯛꯂꯒ ꯖꯦꯀꯣꯕ ꯐꯨꯛ ꯍꯧꯒꯠꯂꯒ ꯏꯁꯤꯡ ꯕꯣꯇꯜ ꯑꯃ ꯄꯤ ꯁꯦ ꯁꯤ ꯊꯛꯆꯜꯂꯣ ꯆꯥꯛꯀ ꯆꯥꯔꯕꯣ ꯅꯪꯕꯣ ꯀꯩꯀꯩ ꯆꯥꯅꯕ ꯑꯣꯔꯗꯔ ꯇꯧꯁꯤꯒꯦ ꯅꯤꯡꯊꯤꯁꯅꯥꯅ ꯌꯥꯔꯅꯤ ꯌꯥꯝꯕꯨ ꯑꯩ ꯆꯥꯛ ꯆꯥꯖꯔꯛꯑꯦ ꯖꯦꯀꯣꯕꯅ ꯍꯣꯏꯗ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯣꯔꯗꯔ ꯇꯧꯁꯤ ꯄꯨꯂꯤꯁꯅ ꯃꯤꯁꯇꯔ ꯖꯦꯀꯣꯕꯅ ꯌꯥꯅꯤ ꯆꯪꯕꯤꯔꯣ ꯄꯨꯂꯤꯁꯅ ꯉꯔꯥꯡꯁꯦ ꯃꯦꯗꯥꯝꯅ ꯃꯣꯏꯔꯥꯡꯗ ꯆꯠꯄꯒꯤ ꯄ꯭ꯂꯥꯟ ꯂꯩꯕꯅꯤ ꯄ꯭ꯔꯣꯖꯦꯛ ꯈꯔ ꯌꯦꯡꯁꯤꯜꯂꯨꯗꯧꯔꯤ ꯃꯗꯨꯒꯤ ꯐꯣꯟ ꯇꯧꯔꯛꯄ ꯑꯅꯤꯔꯛ ꯁꯨꯔꯦ ꯀꯩ ꯍꯥꯏꯖꯈꯣꯒꯦ ꯃꯦꯗꯥꯝꯗ ꯑꯣꯏꯅ ꯄꯥꯎ ꯐꯥꯎꯅꯕꯤꯌꯨꯔꯥ ꯖꯦꯀꯣꯕ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯤ ꯌꯥꯝꯅ ꯂꯦꯝꯅ ꯇꯞꯅ ꯑꯩ ꯃꯃꯥꯒ ꯄꯥꯎ ꯐꯥꯎꯅꯖꯈꯤꯒꯦ ꯑꯗꯨꯒ ꯑꯩꯅꯕꯨ ꯆꯠꯂꯁꯨ ꯃꯃꯥꯅꯕꯨ ꯆꯠꯂꯁꯨ ꯌꯥꯗ ꯌꯥꯏꯗꯅ ꯄꯨꯂꯤꯁꯅ ꯍꯣꯏ ꯃꯤꯁꯇꯔ ꯖꯦꯀꯣꯕ ꯄꯨꯂꯤꯁꯇꯨ ꯊꯣꯛꯈ꯭ꯔꯦ ꯖꯦꯀꯣꯕ ꯃꯊꯥ ꯁꯥꯅ ꯆꯤꯌꯔꯗꯨꯗ ꯐꯝꯃꯤ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯃꯥꯗ ꯀꯣꯜ ꯇꯧꯖꯩ ꯔꯥꯅꯤꯅ ꯊꯣꯏꯕ ꯀꯩ ꯂꯩꯔꯦ ꯖꯦꯀꯣꯕꯅ ꯃꯣꯏꯔꯥꯡꯒꯤ ꯄ꯭ꯔꯣꯖꯦꯛꯀꯤ ꯃꯇꯥꯡꯁꯦ ꯑꯩ ꯀꯩꯝꯇ ꯈꯪꯗ꯭ꯔꯦ ꯃꯁꯤ ꯀꯩꯅꯣ ꯃꯈꯣꯏ MLAꯗꯨꯅ ꯑꯩꯕꯨ ꯉꯥꯏꯕ ꯃꯥꯜꯂꯦ ꯔꯥꯅꯤꯅ ꯌꯥꯔꯦ ꯃꯃꯥ ꯆꯠꯂꯦ ꯃꯗꯨꯒꯤ ꯃꯊꯥ ꯁꯥꯎꯔꯅꯣ ꯖꯦꯀꯣꯕꯅ ꯍꯣꯏꯅꯦ ꯃꯃꯥꯅꯕꯨ ꯆꯠꯂꯁꯨ ꯑꯩꯅꯕꯨ ꯆꯠꯂꯁꯨ ꯊꯕꯛꯁꯤꯡꯁꯦ ꯂꯤꯁ ꯑꯃꯗꯤ ꯂꯩꯐꯝ ꯊꯣꯛꯇ꯭ꯔꯣ ꯀꯩ ꯃꯇꯥꯡꯒꯤꯅꯣ ꯀꯔꯝꯕ ꯄ꯭ꯔꯣꯖꯦꯛꯅꯣ ꯑꯩꯉꯣꯟꯗ ꯈꯪꯍꯟꯕꯤꯔꯛꯑꯣ ꯔꯥꯅꯤꯅ ꯌꯥꯝꯈ꯭ꯔꯕ ꯊꯕꯛ ꯃꯌꯥꯝꯁꯦ ꯏꯆꯥ ꯃꯇꯣꯝꯇꯅ ꯋꯥꯅꯤꯗ ꯃꯃꯥꯅ ꯐꯅꯕ ꯁꯤꯟꯒꯦ ꯏꯆꯥ ꯃꯊꯥ ꯁꯥꯕ ꯌꯥꯗꯦꯀꯣ ꯊꯝꯃꯣ ꯖꯦꯀꯣꯕꯇꯤ ꯃꯃꯥ ꯑꯣꯏꯔꯨꯕꯅ ꯆꯤꯡꯅꯕ ꯀꯩꯁꯨ ꯂꯩꯇꯅ ꯍꯣꯏ ꯊꯝꯃꯒꯦ ꯐꯣꯟꯗꯣ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯔꯥꯅꯤꯗꯣ MLA ꯑꯃꯒ ꯄꯥꯎ ꯑꯃꯨꯛ ꯐꯥꯎꯅꯔꯝꯃꯤ MLAꯅ ꯌꯧꯔꯛꯇ꯭ꯔꯤꯕꯣ ꯔꯥꯅꯤꯅ ꯌꯧꯔꯛꯇꯣꯔꯦ MLAꯅ ꯍꯣꯏ ꯉꯥꯏꯔꯕꯅꯤ ꯁꯣꯝꯗ ꯔꯥꯅꯤꯅ ꯊꯝꯃꯒꯦ ꯁꯣꯝꯗꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯔꯣꯖꯔꯗꯣ ꯁꯦꯝꯒꯤ ꯕꯪꯒ꯭ꯂꯣꯗ ꯂꯥꯛꯏ ꯔꯣꯖꯔꯅ ꯁꯥꯔ ꯑꯝꯇ ꯎꯅꯒꯦ ꯄꯨꯂꯤꯁꯅ ꯀꯩ ꯃꯇꯥꯡꯒꯤ ꯑꯣꯏꯔꯕꯅꯣ ꯔꯣꯖꯔꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯤ ꯀꯩꯁꯨ ꯍꯥꯏꯗꯕꯤꯗ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯖꯦꯀꯣꯕꯇ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯖꯦꯀꯣꯕꯅ ꯚꯥꯏ ꯔꯣꯖꯔꯅ ꯁꯥꯔ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯌꯥꯒꯗ꯭ꯔꯣ ꯑꯔꯨꯕ ꯀꯦꯁ ꯑꯃ ꯂꯩꯔꯦ ꯖꯦꯀꯣꯕꯅ ꯀꯣꯛ ꯆꯪꯉꯨ ꯀꯩꯗꯧꯔꯒꯦ ꯔꯣꯖꯔꯅ ꯌꯥꯗꯕ ꯈꯔ ꯂꯩꯔꯦ ꯖꯦꯀꯣꯕꯅ ꯚꯥꯞ ꯇꯥꯔꯗꯨꯅ ꯑꯩ ꯊꯣꯛꯂꯛꯀꯦ ꯔꯣꯖꯔꯅ ꯊꯣꯔꯛꯑꯅꯨ ꯑꯗꯨꯝ ꯂꯩꯔꯣ ꯑꯩ ꯆꯪꯉꯛꯀꯦ ꯌꯥꯅꯤ ꯐꯣꯟꯗꯣ ꯊꯝꯈꯤꯕꯒ ꯔꯣꯖꯔꯅ ꯅꯣꯏ ꯁꯥꯔꯁꯦ ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯅꯤ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯔꯦ ꯄꯨꯂꯤꯁꯅ ꯍꯣꯏ ꯌꯥꯅꯤ ꯆꯪꯕꯒꯤ ꯑꯌꯥꯕꯗꯨ ꯄꯤꯔꯕꯅꯤꯅ ꯔꯣꯖꯔ ꯄ꯭ꯔꯞ ꯆꯪꯂꯛꯏ ꯍꯥꯏꯒꯦ ꯈꯜꯂꯝꯕ ꯋꯥꯍꯩ ꯀꯌꯥꯗꯣ
Ningthisna hek urubada loi hek kauthoki. Jacob mataugi maithongdu ubada nokmi. Magi ming Ningthisna aigi secretary ni. Roger mamito pairap yenglai. Achouba pham nakna nungsibigi maithong. Phajaba aphaba asumba kharagi thaba. Wah haisini. Sida nangna pangtharaga leiribasini. Manungda sanariba plan asoiba phattaba kayasina praja mayamgi saruk oidiro. Jacob su singdaugi singlaba nupani. Mataugi wahai khajiktangduda khamthengna khangdau khanglabani. Phuk hogalaga lo adukhak hairamlaga thangnaba kada sangki. Roger su matung inaki. Ningthisna di tuminna dum file du check tawduna lehoi. Thangnaba roomda Jacob na Alex hoi laktribo. Roger na yorani ngak leraga nangi na thosingse ai lesoina semlaki masi nangi amadi lebaksiki phanabani. Jacob na nomi hayune Roger na noktanaga tawri nungsibina nanakta leirabanina maithonga do makalami banatro. Jacob na as Roger na banglo sida leiriba duty tariba police loinamak athubada sense to ani subada nangi driver nangi bodyguard loina sindoklasi. Wa phau haiba loijingida Jacob na tahatha Ningthisna di sindoisiko. Roger mamito paini yenglai. Jacob na ainadi kai mijeno nupi na go erdi pe. Roger na hojik sakat na baya matamlo aronba maithong aronba thongna singdo kai sakhrage. Jacob na yare bo nangsu hauji aikhoi ton koradi namit ka do sexy eyes orakani. Roger na kai de wari no asinamo nangi karan turan pharak tabado amta to kaidaroge. England da leiringai da sathiba thongna do adune aina pamise. Jacob na as aigi la adi yade nei bo nang khangda tawrini pharise hairo tarage liroba tarageba. Roger na waga ngangdu ta le oiba. Jacob na hairo da nangbo. Roger na nang hospital karambada noi babung lei khangbra karamna thodokse tholibano khanglabra hojik noi mama kadaida kaidoba sakhi khanglabra thika aso bo mayam sina bill karamba mayam se madu thigalabra aso asang kya manalaga noi babung bu apangba siribasi nang khanglabra. Jacob makok tu pairaga lukthaki aigi aron basakhom do halakpa ai pamde bhai yam igna signa thamoi sengna aphaba khara do taw pami. Roger na oi asumba bhavati aisu pami ni bhai nangse lepak sig sem natro matik chana nang loina warak watemo nangi khuta loi leire haibani. Nanakta nungsibi mathamduna nangbu pangthalibado adusu nangbu pokpidugi plan ngaktani. BP stroke se noi babung natte magi secretary tombaduni tawrise aduga aina ngaklibadi CM ni haina lauthulaga aduga kanamta suna hande samamdaba ma leire. Jacob na kaino haisibo aidi ngasimok natrasu nong nini sida babung manakta satki khalibani. Roger na ICU da leiribado secretary tombani noi babung natte. Jacob ngakna adudi ekhoi babung di kaida leiriba. Roger na ICU da leiribado secretary tombani noi babung natte. Jacob ngakna adudi ekhoi babung di kaida leiriba. Roger na wahangdugi pakhomduni aina khangning ni base. Jacob ngakpada loire kaino sanariba lila mayam sibo yaroi aigi aron basaktam do loktaba yaroi. Roger na adune aina haise sida nangna thaina gi leirang amanbi amaga nanakta leiba sida pangthairaba. Jacob na hera nupi angang sanbramongi watokse. Roger na gyan taraiba. Jacob na phare Ningthisna gi manakta phamrasi kainom khankrani. Roger na yai
Makhoi ani thangnaba room duda thorai. Jacob na, kana lege? Police na, Mr. Jacob, kai takpi gadaba? Jacob na, coffee taksi. Police na, funny, sana pati. Jacob na, ito, Roger na, ID yare, coffee dudang. Jacob na, okay, ningthi snana, yar ni ambo. Jacob na, coffee dudang pobiro. Police na, funny. Roger gi phone lai. Hello, bhai, no yoro abo. Rocky na, yoro bhai, Jacob ke office le bro. Roger na, lay, lao. Magi mi loina maksindo pada ka oire. Okay, yokshila age. Phone thamna kre. Roger na, makhoi yora ni. Jacob na, Roger na, ningthi ai khangli bo. Ningthi snana, khangli ye. Roger na, ado no is no bukiano. Ningthi snana, isi amalai, mayum pan kre. Roger na, ado de hojik se mama ga nanga khak leira. Ningthi snana, mama di se ge ngang unabagi Delhi de laiki. Ai anti hui de lai. Jacob na kenta koi de bida sat haire. Ngasi dagi ai khoi de leris. Roger su ningthi sna su ngakna Jacob te ying lai. Jacob na haige haidok luraga phajaba wahaida amuk samdore. Haibadi anti hui de leitrasu ai khoi de leise matam khradi. Nangsu aisu thabak yame. Khuloiba thabak su amata natabanina tatuk tasin tokse haibane. Roger na, adu siya kasu kaiti. Yaring kai nakhoi ni mag section ba pai. Ningthi sna gi wakhal da khalai. Baba gi na exisu singnei. Aduga anti hoina su aise kaya dile haningdi. Upai le mandaba gi leirabani. Aibu yambung hoida matam khara dile rasirane. Police tuna coffee puslakpado ningthi sna di wakhal khalingai duda uhodre. Jacob na mag to nomi. Coffee du table du thamu haibagum. Coffee du thanam laga police tu di thokre. Jacob na coffee du ama lauraga ningthi sna gi manakta phamlaga. Ma'am, coffee. Ningthi sna gyan tare. Hoi, yai, matam khradi leirage. Jacob wahai du tawada mamito Roger de yenglai. Roger su yare haibagum mag du khalai. Jacob nomi. Fare, se coffee. Ningthi sna na coffee du lawi. Thank you. Jacob na, welcome. Ahumdo coffee thaklingai da hekta mari grong marup singdo janglai. Madu ubada ningthi sna na hairab ikai boy pakhat boy phal du yengduna lei. Nupi amakhak leiraga nupa mayam leiba haibasimaktabu maram leitrabasu ikaiba pakhatba phawribani. Nupa da sungai. Nupa amakhak leiraga nupi tare nipa leiradi adum nupa dusu ikaiba pakhatba phawgani. Erikna ngakna. Kaino ino urisibo. Lina, hema malini ne. Rokina, as farakse. Premna, secretary ro. Jacob na, Alex na, bah, Daudi, Boris na. Kari khali ningon pukning. Roger na sere. Kaino me, mi ikai nigam da khangdro. Yong sing sidi. Alex na. Ngasidagi aina aikhoi CM gi driver. Lee, Rocky, Eric, Prem, Boris. Aikhoi tarukna bodyguard. Roger na, amadi kana. Lee na, nang ni kaino. Roger na, ngamdre. Is aibu bodyguard kaina. CID oiduni. Mayam do pulap nok minnai. Jacob na marup singdubu yamna thazarami. Maramdi makhoi loina England gi Cambridge University da mahi taminarakpa marup ngaktani. Aduda sunate makhoi taret mag USA gi Aroja agency amasu oiribani. USA gi government na hairakpa mission khudimak mai pakna pangthokraba ngaktani. Kanana su makhoi taret pu Aroja agency oi haiba khanglamde. Adubu supnagi Jacob ki mama Rani nadi khanglami.
Ranisu arrive in a peanut. Asumna, Mayam do, what you were sanaduna, a papata tanaduna, Numituma hoki. Nintis nado, a hanbo oina, Zekoki mayum de la ami. Gomdina. Bema, Tombagi Masanu Pidura. Nintis nana. Oh, Mane Gabo. Zekob. Egabo, Mase, Matam Kra, a quid later doini. Magi Mamasu, Masi Ngangunabagi, Manipur de lady. Kakato Mapange, I shoot the lay. Gomdina. Hoida. Kishukai dida. Hey, Kanale. Saubia. Babu. Memsa, Amua. Noibutadro. Ibi Masigi Lainaba, Kamat Toronto. Babuna. Funny Gabo. Gomdina. Ibema. Ngaxi the Pamo. Zekopna. Nintia. I got the window. Nangika semming a da wari cretanasi. Nintis nana. Hoyambo. Zekop Kimatung in a duna, anido, Matakaka Minakre. Zekopna. Sango. Pamo. Kasukoigano, Naum Nicolo. Nintis nana, sopa to the Pami. Zekopna. I dress and storuki. Pamo. Nintis nana. Zekop, Mapi Honuraga, Amuktore. Masu, Tapna, Nintis Nagi Marak the Pamtare. Zekopna, Tapna. Kakato Manalady Hospital do, Kaidana. Mawakanana Senari, Nankangbra. Nintis Nadi, Samsam Hijere. Babado, Impal Hospital the lay. Mikana soon handy. A hand beto doctor, Aduda Kaktani. Aina Hospital Saluba. Imasulati. Adu Matung the gay. Ay, Amuhana Satri. Zekopna, Hyphen no laga. Oh, Aduganangna, Kakagi Motselu, Duna, Kanana Harquino. Nintis Nana. Babana, BP stroke to Bunamito. Adudum, Kara, Ahal Repto Bunupa, Mana, Engon the Harambani. Adusu, CMG Secretary Wina, Madame Krala you, Babana Gan Dark Triple, Harame. Zekopna. Aina same way any have a city, Nahana Kangbra. Nintis Nana. Madudi a Hana Kanjidi Yambo. Powder new stick Hangbani. Zekopna. Oh. Ado, Sapmanabanumita, Noi Babasu, Agi Babungsu, BP stroke to have a say, Nankangbra. Nintis Nana. Adu soy di Kangdi. Zekopna. Animag BP stroke Matanati. Kanagum Kragi, cousin Torangni. Aduga. Nangbu, Aigi Oina, Amu, Secretary Uhen Baise, Ayu upon Wasibani. Nangi Nuxi Wakal the Nauduna Lake Raga, Maquina Loina, Lebak Sepainaba, Slapani. Aibuna, Subnadagi, CM Pamse, Pahan Bakogdani. Wahising the Dabada, Nintisna, Angpoirami. Nintisna Nahare. Adadi Ambung, Nuibabundi. Zekopna, Source Hang Hondolaga. Hosik Powagi, Agi Babungi, Langla Langjin, Pangtri. Kaigumba, Hek Pangmonumita, Aina Matalem the Taroi. Noi Babado, Aduni. Hosik, CM the BP stroke to Duna, I sew the lay haido. Nintisna, Mapabumbu, Nixingle. Mapi Rasu, Sele. Tanik Laba Consil Duna, Asum Naire. Babana, Tapakalapu Kudingi, Awanumai, Luina Sertorame. Hirame. Aikoi sarse sem oibada yamna matik saba nupani mangonda misang mikhai marimata haiba leiti mipum khudimak sak manani yengba ngame hana kitam sidanate sem danate PM phawbo irakpa yai aikoi gi dol asigi president oinaba mayam khanasi masi hairame engonda aduga babana tawriba thabak singdugi matangdasu engonda wari he libirame Jacob wari sing the taraga singnaba sumsum helak lami. Tanjaduda message lakpagi phone adu sound thore. Phone dilo tholaga message check tawi. WhatsApp group tani. Adusu makoi teret khaki oiba group ni. Roger gi message. Aina thadokpa angang amana tharakpa picture ni. Ngasai nungthil gi ni. Yim yorabo. Jacob message adu ningthisna na ukhidra haiduna phuk hawgalaga kaisu hairamdana kaada degi tholai. Makhada kumtharaga mama bu kouse. Mama! Mamo!
ꯃꯦꯝꯆꯥꯅ ꯍꯩꯃꯥ ꯊꯣꯏꯕ ꯃꯦꯗꯥꯝꯗꯤ ꯍꯜꯂꯛꯇ꯭ꯔꯤꯅꯦ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯂꯣꯏꯅ ꯐꯥꯎꯔꯛꯏ ꯑꯗꯨꯕꯨ ꯃꯥꯏꯊꯣꯡꯗꯗꯤ ꯃꯣꯃꯣꯟ ꯃꯤꯅꯣꯛꯇꯃꯛ ꯇꯝꯂꯒ ꯑꯣ ꯑꯗꯨꯈꯛ ꯍꯥꯏꯔꯝꯂꯒ ꯃꯊꯛꯀꯤ ꯕꯦꯜꯀꯣꯅꯤꯗꯨꯗ ꯊꯣꯛꯇꯨꯅ ꯐꯝꯂꯔꯦ ꯃꯃꯥꯕꯨ ꯌꯥꯝꯅ ꯋꯥꯔꯧꯖꯔꯝꯃꯤ ꯍꯥꯏꯐꯝ ꯈꯪꯗꯕ ꯄꯦꯟꯗꯕꯅ ꯃꯁꯥꯗꯣ ꯊꯛ ꯊꯛ ꯅꯤꯛꯄ ꯍꯧꯔꯛꯏ ꯃꯆꯤꯟꯗ ꯋꯥꯍꯩ ꯈꯔꯁꯨ ꯍꯥꯏꯈꯤ ꯈꯪꯍꯧꯗꯦ ꯑꯗꯨꯛ ꯐꯠꯇꯕꯤ ꯅꯪꯕꯨ ꯑꯩꯒꯤ ꯏꯃꯥꯔꯥ ꯅꯄꯨꯔꯣꯏꯕꯗ ꯅꯝꯊꯥꯛ ꯇꯧꯕꯤ ꯉꯁꯤꯗꯤ ꯋꯥ ꯆꯞ ꯆꯥꯕ ꯑꯃ ꯉꯥꯡꯂꯒꯅꯤ ꯃꯊꯛꯇꯨꯗ ꯖꯦꯀꯣꯕ ꯃꯃꯥꯗꯨ ꯂꯥꯛꯄ ꯉꯥꯏꯖꯔꯤ ꯄꯨꯡꯈꯥꯏꯃꯨꯛ ꯂꯩꯔꯒ ꯃꯃꯥꯗꯣ ꯍꯜꯂꯛꯑꯝꯃꯤ ꯃꯃꯥ ꯍꯜꯂꯛꯄꯗꯣ ꯃꯊꯛꯇꯒꯤ ꯌꯦꯡꯗꯨꯅ ꯂꯩ ꯑꯁꯥꯎꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯀꯥꯗ ꯅꯤꯡꯊꯤꯁꯅꯥ ꯂꯩꯍꯧꯔꯤ ꯍꯥꯏꯕ ꯐꯥꯎ ꯋꯥꯈꯜ ꯑꯣꯏꯔꯨꯗ꯭ꯔꯦ ꯔꯥꯅꯤꯅ ꯊꯕꯛ ꯋꯥꯔꯨꯕ ꯁꯥꯔꯗꯨꯅ ꯏꯃꯨꯡ ꯆꯪꯂꯛꯏ ꯃꯦꯝꯆꯥꯅ ꯃꯦꯗꯥꯝ ꯊꯣꯏꯕꯅ ꯍꯪꯂꯝꯕꯅꯤ ꯔꯥꯅꯤꯅ ꯍꯣꯏ ꯍꯣꯏ ꯃꯥꯒꯤ ꯀꯥꯗ ꯂꯩꯈꯤꯕ꯭ꯔꯣ ꯃꯦꯝꯆꯥꯅ ꯂꯩꯈꯤꯕꯅꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯇꯥꯇꯣꯝꯕꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯊꯣꯏꯕꯒꯤ ꯀꯥꯗ ꯂꯩꯈꯤꯕꯅꯤ ꯔꯥꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯣꯏ ꯍꯣꯏ ꯊꯥꯏꯅꯗꯒꯤ ꯏꯆꯥ ꯊꯣꯏꯕꯅ ꯉꯥꯎꯖꯔꯛꯄ ꯅꯨꯄꯤꯅꯤ ꯂꯩꯖꯔꯁꯅꯨ ꯂꯩꯖꯔꯁꯅꯨ ꯃꯦꯝꯆꯥꯅ ꯉꯁꯤꯗꯒꯤ ꯃꯇꯝ ꯈꯔ ꯂꯩꯔꯅꯤ ꯍꯥꯏꯗꯅ ꯏꯕꯦꯝꯃꯗꯨꯒꯤ ꯂꯩꯐꯝ ꯁꯦꯝꯂꯝꯕꯅꯤ ꯔꯥꯅꯤꯅ ꯃꯇꯝ ꯈꯔꯗ ꯅꯠꯇꯦ ꯄꯨꯔꯥ ꯂꯩꯔꯁꯅꯨ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯅ खरा लेरगा लुहोंबिरनी अदुगा होनीमून अदुम थादोखरनी मेमसासु खंगदबनीना नोक्सरमी मथक्तगी जेकोब्ती वारीसिंगदो लोइना तारिबनी रानीना इसिंग ग्लास एंग ममदा पोराओ मेमसाना फनी मेदाम मेमसा इसिंग दो लोब सत्ख्रे रानी दो फोन लौथोक्लगा कनादनो खंगदे वारी सारमे यौरे यौरे रानीना नुपी मसादो अखोइदा ngasiदगी लेरनी इसाना ख्वाइदगी पामजबनी सिदैदी मखोयनी नुक्सिनजरनी अदैदी नुक्सिलांगदा तावखरनी वारी सिंगदो तारुरगा जेकोब मसादो हेन हेन मैजा खलाई असावबना मसादो निकपा सुमसुम हेंजलाई अमुक्तंग कन्ना लौरे ममा रानी खंगप्रे खंगी मसादो कायदगी कौरइनो यंगलम्मी उरे मसाना ममित कादो खाना मथक्तगी यंगलकपदो रानी सु तहाता थमगे थोइबना कौरे थोइबा इमा लाए अदु हायरगा मसागी मनाक ताना मथक्ता काखलै जेकोब ममाइदो असोमदा फट ओंथोक्लगा मख्वांगदो मेलगा लै कैनो ममाना पामनिसे रानीना खंगदबा सारगा कैदौरगे इमाई सना मखादना गोमतीसु मसुना कन्ना ममाबु कोखिबदुदा कैदौरबनो हाइदुना कादगी थोरई हे थोइबा कैदौनबा यावगेने नोइबो जेकोब सकफम सतहंजिनकी मथक्तगी ऐगाबो कैसु तौदी ऐना कौबा सुंदा तादबदुदा साउनिंगदना कन्ना कौबनी गोमतीना इहे अंगावबसिदी इबेमदुदी माय कादा लेख्रबो जेकोबना लेरमनी गोमतीना फरे फरे गोमती मागी कादा अमुक संख्रे जेकोब मबोक्सी संखिबदु उबगा अमुक मखा तारे प्लान खुदिमक इमान सनब ngakdini haibase ai loina khangi mama aise pikta pikli bangang di natrabani rani kaisu thoksadana isana kari tauri kari oiri haibadasu imasu loina khangi jacobna aina aranba torubado imagi iyawbai oirame haujikti ai pabungi i asengbado oirani ranina isana pambado mama thinglaroi aige pambasu thinglakano जेकोब असाव मगलोइनना ममाना ओक्तबी ओइबदसु अइना खंगसिनदना लैयो हाइब्रो रानी वहाइददा सावदना मसागी ममाइददा खुपाकना थाकी थोइबा जेकोब ममाइदु नालादुना मोइरांगदा प्रोजेक्ट अमगी मीटिंग चली हाइबदो नुपा अमगा लेमिनबा चलिबा नत्रो रानीना सावरगा मदु नंगी नथौ नते अइसे नपाबुना फारगा लौखिबनी नुपादो ऐगा थाइनदगी खंगनरकपनी
Jacobna Kupa Kuraga. Wa. Mama Moibegi, listen I say, Aduro. Mapi Mapa Moibe, Loinabina, Aduk Tukachabalisa. Mama, I, USA gi, special agency money. Makoina Pangto have a Tabakudimak, Loina, my partner, Missan Kaka Pangtoki. Madu, Mamana Kang have a draw. Ado, Yagna Bamana, Yagna Bamada, Laman Kumnabangakani. Adubu, Nasagi na Puru Babu, Nam Takto Duna, Asuk Arol Tuptarom ni have a city, Lazata Babung na di, Kangram Loy. Hoine, Babung na Mamabu Paragalo ni Hero. Oidra Maksu, Nasa, Wapam du Yaraki. Ado, Babung na Mamagi, Kaiwahangi, Babung, Adopan Pina Hada, Chagachaga Tokiro, Nasa Pakang Parapo, Apabakan Bangam Drabi, Nangbu, Egi Baro. Hayang de a bungalow the lakini. I got books pokini. Natom the Yumsil Lajo. Ado Haram Laga, Jacob Satkre. Rani, Mapi Rasu Sele. Sounding Basu Pawi. Masinda Tapna. Hoi, I pate. Adubu, Plana se, Nasingaranginate. Sahi Kiaki Mamang the Gi, Pangtorake, Kalakpangagdani. Jacob, Magi Kada to Sanakpada, Ningisna, Adam to Min the Pamduna Layrami. Jacob, Hosik to the Gallay. I di Iko Gori. I Mamagori Sanobuni, Hiramdre, Saunuko. Ningisnana, Yambo, Saudida. Jacob, Pare, Nang Shuaram Nani, Potana Vidoro, Saknuramani, Nankado, I talk like. Aduga hayang didi ay gibang loda ay gaboka punilay ruwese. Ningtis nana, hoyambong. Jacob na. Hayang di MLA mayam ga ahan buoy na meeting supang tugtuin na kay kino kratanasi. Ningtis nana, hoyambong. Ado, project kredi bill karami. Center dagi thadarak ko paisani. Crore satruk muhian na thadarak pani. Samni mukti hana kaikri. Kay project no habito, Titok the Bearoi. Sesang Sisu original Mandi. Jacob, Asawa Pomba, Pataze. Tapna. Pare. Kona, Tapna Paikasi. Equia Nebu, Angang Oile, Kangaroi Uruena, upon Basiba the Yaroi. Tapuk to go Paisado, Anaramdradi, Maduda Senabu Kodimak, Serak Soid and Pigani. Law. Sakchanaba. Nangsu dress hongro. Ay, Nene Hagi. Ningtis na di isam na haisire. Ay di dress o mataprogte. Jacob na. Adugi di kay sukalo no. Ay hapen yam lebene. Anido kang nok no minere. Nok na Jacob na. Nang iyum na po haikra ba? Ningtis na. Haikre. Hayang sa ay gipotjay maru ay bagay ka kara larugi. Jacob na. Hoyne. Makadagi Gomtina. Imog sana. Toiba. Saksar se laknaro. Jacob na. Egabo le. Ranina mataktagi. Imasi ay sabiro. Bema saminaro. Mamadi kay kinokara sasile. Ningtis nana. Hoy mama. Jacob mamito pairap mamadi yingze. Adubu Rani usinadaba saraga maikada sangkre. Jacob mamito pairap mamadi yingze. Adubu Rani usinadaba saraga maikada sangkre. Gomtina. Haima, isudi pirol hongdridana. Hey, isugi pirol hongnaba piyune. Memsana. Fani masi. Ibema, kada pirol thanamnabani. Ningtisnana. Hoy nene. Ningtisna magi ka oidoribaduda sangkre. Gomtina. Thoiba lawadana. Jacobna. Hoy gabo. Ikuidana Ningtisna amuksakum na sanglay. Jacob Ningtisna na paneka setpaduda lo na yingze. Gomtina. Lao. Makoy humdo saksaminari.
Jacob tapna Aigabo matam khara aigi banglo da leirasi Gomtina hoida Jacob na haying ni sakrasi Gomtina haying sa oh imsa kaisani yay namit pharingai sida Jacob na dabu supurasi nene memsaga Gomtina hoi ado thoiba nangbu napawongi hospital daga satlurbo wahangdu tabada Jacob pakhatna aigabo salure ado mi kya sanghandi Gomtina aigaboksu amta di satningi isuna sangba kanda sasiko Jacob na hoi noma sase Ningthisna su wafamdo khanglabanina pakhatcharami asumna saba thakpa loreduna magi kada pothaba sangnakre Jacob ti tumba yaramde mamana atopa nupa amaga satminabai photo do urubada tension sumsum leirami mapabungna kaida leikraba khallubada pothapam khanglamde marup singduda message thanarami athuba matamda pabung kaida leithisi wafam se aikhoi khakta khangnasi yaya lawba yade maramdi maduna hena pabungda khudong thiba nangani marup singdu online leibana reply pinare lina yaya bhai kaisu khalunu phangnaba thisi Rogerna ai leiringaida marup kaigi matha sadoino athubada phangnaba aina honarakani Rokina maduda senabu khuding lem tharosi Irikna Kande Maiti nungsa olase Borisna Olase Hani pusido hanjilase Marup singdo ngahak sat tongnaraba matungda mahi tumnakre Numittu haukre Ningthisna mayumda dum yahunganjay Migi mayum oirubana amukka hena nganna horami Babuna Haima Isen, how bro? Ningthisnana Ibung Babuna Nene breakfast sama ani Ningthisnana Yarni ibung Ay irumay thazarukige Aduga yambung hoy igabo hoyga pulap saminarage Babuna Hoy Ningthisna magi kada muksangkre Masindasu murum sole Kaino, yamung sipo. Hausi po ho trimale. Meeting sulay bani. Karangan na sa tiyaroy. Ay su yumdagi po sa ilaru ki harido po. Jacob ti ahing ting na tumkibana ayuk to mikap tholamde. Gomti su haugatuna irumay thazaraga thorai. Imaw sana. Hey, thoy ba? Noi ba hojik phau ba hogat jibro Ningthisna su irumai thazaruraga thorai aiga bo ai office atringai da yumda hana salukhige pochei phirol ke ka khara larukhige Gomtina thoibuga saludana Ningthisna na yarne kya bo ai dum saluge Gomtina ngai kho Babuna tare kya bo Kari tang pigedaba Gomtina Isu se mayum satluge Noi kanano satminauro Babuna Hoy isa di bema lao Security saubuga satminauro Ay harambage ko Ningthisnana Panibong Tanjaduda tondo mabuk hoy da laksay Ay gabo Hoy gabo Gomtina Sana thoibi kaidawre Ton hai ki tawrambadu Ningthisna ubadagi Igapo se kanano Gomtina Ho noi pabung chaugi secretary kaka tombado adugi masana pini aikhoi da matam khra leya doini Rani do night ki dress duga mathak tagi gumtharai imasisu nasugi manakta satpa yaudiro Gomtina isu na hairabanina satpa tare dana Rani na Oh, pare
पोसेसिंगदो मेमसादा हायरगे तोन तपना आइगाबो आइना तन हरकपने यामबुंग नोइनिगी अतो आइगाबो काई चतोइनो गोमतीना नो यामबुंगी बंगलोदा मतम खर लेउरगे तोन नुंगाइतना आइसु लाके आइगाबो गोमतीना नोई पाबुंग सौरादुनबु यारकद्रो तोन आइगाबो न यानबा हाइनबियो गोमतीना hey tanjai aingon da mu asin birakani kadai adui saru isu na hoba taldo sarage ibema nangsu sa kho ningthisna na tapna aiga bo yarani ai salukhige ton nokmi chese mingi gauge ningthisna kawi ai yumda dress ke color khige ton ngakna aya अखोई अमुंगा लेमिना दोइरो तोनगी इसम संबो वहाइदुदा निंथिसना दु खरदि इकायरमी अदुबु अंगांगनि खल्लगा नोकमी अइदि यामबुंगी सेक्रेटरी निना माना सत्प खुदिंग इनबा ताबनी तोनसु नोक्सै सेक्रेटरी दगी सीएम गी वाइफ ओइखिनिको रानी पेरपना इरांग फखरेदा सही मतंगदुगा ममा सिगी वहाइदुदा तोन इकायरमी निंथिसना सु तपना मैडम आई युम फाउबदा चसरुखिगे रानीना कॉफी दु थकना सलरो अदुगा खरा केना लैसे सिंपल ओइबदो पामदे फैशन खरा तौसे निंथिसनाना होय मैडम निंथिसना थोखिबगा तोनसु तलदुना मयुमदा सत्ख्रे रानी तंजा फंगलिंगैदुदा तपना इमासे तातोंबगी मसानुपीसे फजद्रा गोमतीना ओंथोकना इंगना सिकना फजख्रे अवाटपा अमत हेक लेते रानी नोक्सिनै अदो अखोई थोइबगा लुहोंबिरसिरा गोमतीना हाइमा मसा हाना खंगनजरदी कैसु कायदे अदुबु अखोइना पामेना हेक्ता कुसी तौरोइसे मागी खंगनबा लेरमदी अखोइदा यामना वारौनी रानीना हो थाइरदगिने नसुना पामजबने गोमतीना होइने इशु थोइबना पामजरबसु इबे मदुगी खंगना जानबा लेरमदी हाइवानीने रानीना सीएम गी नुपी ओइबगाइसे मराइबक फरबनी मासे लेरमोय लेरसु अइना हाइबदा मा हेक्तोप ngamloi गोमतीना होय तपना कोना खनरसी इमौदी ngasidi sathoidro रानीना चटकनी थबक याम लई हे कना ले ताइब्रा बाबूना मैडम रानीना ऐ थबक अरुबा म चटकनी साकंगलो हायो थोइबदी हौजि बावगत्रिब्रा नोय कनानो हौदोलुसो मथक्तगी जेकोबना ngahak oire godba wari nungayana tarambani निंथिसना खुइनी अथुबदा लुहोंगलगा होनी मनजखिबदो नत्रो ममाना पामनिसे रानीना कैसु थौसादना माने अदुमंगनी जेकोबना वेरी नाइस पाबुंग करी कंडीशन लेरमगनी खंगद्रिगै ममागे अरोल थुप कयासिदा अइना हौजिक लालक्सिदा लुहोंगदोइबा अदुगा होनी मनजखिदोइबा ममा ओइना होंगबिरो नसाना औंगोन मतिक चानोन बिगे गोमतीना ngakna haima thoiba karinone adun haiba hona bro जेकोबना हो नसानु पादुना मी के अतोप खंगना जबा लेना कैदोबगी फारगा लोरमिनो मी हौजिक हार्ट काइली बने रोमांस ती मैनी मसा पखंग फाराबा आई फाव नुसिरमनी थाजरगट्रे रानीना सावरगा थोइबा वा मखा तानु जेकोब करिमता थौसादना ताजरोय वाई संबी होरो अखोइदी बंगोदा लेजरुरगे रानी असुम्बा सारगा मनेमदो ओनसलगा मखोइ मपा मसागी खोंदासे उबिरेदना इसम जंबा नुपा मत उनरसु थबक चटमिनरसु अइबु बदनाम पीनबदो होना लेने मी अतोपना सिबु तारगा सीएम गी मुंगनि हाइदना रेस्पेक्ट तौखिद्रो जेकोबना रेस्पेक्ट तौरबो पामनदी नीति नियम खर सुमथोकसे थाइनगी थी ओनख्रबो वारी क्या दो निंगसिंगलगा ड्रामा सानखिगे हाइब्रो
Ranina, Mama I Sintakta Kumladana. Nang Aron Bakaya Gas at Pedo, I Karim the Kangan Wikan bro. Imasi, Nesuse, Mama I know what a payadre. Imasi na Krawarak Pew. Mihat Pangangse. Adu Hiram Naga, Makol Tokna, Gum Kakatre. Gomti di Angak Pahai the way. Karinone, no Nangani Sangai Dubo. Zegobna. I gabo, Sono Kana Suribani. Adunane, I sacrifice. Lazy horny, Patomta. Dabo, I breakfast arge. Babuna. Pani Toiba. Dabu Purak Lage. Zeko, Magi Kada Sanglay. Masinu Pisna, I want the Haram than a settler. Ayuxidana. Quido no Quido Sokopani. Mangon the right tiny Gongasi. Babuna. Toiba. Zekopna. Dabu. Babuna. Security Sauboga Sakibane. Zekopna, Ikairaptona. Yeda, Hoi. Babuna. Angang si Wakalamataiko. Zekopna. As. Dabo. Yareso. Salamdagi Posa Yomuro. I should pick to Duni. Dabugi Hanatoro. Babuna. Hoi hoi. Sese. Breakfast Saro. Insang di Kaitongan Sige. Zekopna. Nenenung Sibianina Tongbudo. Yadia. I di Pangholda Hoi. Babu no mi Thokre. Ngahak Neraga, Zekob Su, Magi Potsei, Sesangay Kapunaba, Loisilami. Siem gi mung oizarasu, Mayamna, Satnariba Simag, Satpay Mungni. Pongthokpa, Sauthokpa, Karisulayramde. Imung Dudalairiba, Driver, Security Degi, Kai, Loina, Taina Degi, Harau, Nungsi Sanana, Karisukoinadana, Yumamagi Mioigum, Loinare, Adubu, Rani di Yaramde. Minaina Mapusarakani Haiduna, Samin Taminade. Lairiba Mayam the Su, Taina Degi, Rani the Kotaksai. Ngahak Leraga, Nintisnado, Hale. Nene, Yambung Lusin Crabo. Memsana, Haima. Nene di Sakum de Lerubanina, Kangdene. Hectacaraga Hangluro. Nintisnana. As. Nene, Nupiena, Nupaika the Sambado. Sum. Wado, Hybeluidingada, Memsana, Nokmi. Calling bell to Hekingo, Sassidi. Nintisna su Noxe. Hoinene. Adu Hairaga, Nintisna, Matakakarai. Jacob ki calling bell to Kinglami. Jacob ti, Nintisna oiram Nikhang the Banina. Chango. Nintisna su Thong du Hanglaga, Fatjanglui. Jacob ti, Iruzerubagi, Tawel duga, Suitcasta, dress haplerami. Anido, Fathek Misane. Nintisna di Ikaibo Kaibo. Sorry, Yambo. I should listen to Rukigi. Jacob no. Naiko, Kaigino, Tahatari dubo. Kari Arun Maturagi. Nintisna, Mamaido lay Tokse. Kaistodi. I should listen to Rugagi Haizabani. Jacob no. Hoi. Nintisna Hek Tokibaga. Is. Aina tawel set pasida Managa Gaibiri. Boxer set pasuna tabasibu. Masak siga inung henung sigay. Mahay loisan bahunare. Saksu kara sanakre. Memsaga babuga kag purami. Atay security driver kay kadi raniga lehore. Marup mayam dasu bodyguard mali. Wang chaw bangaktani. Court sutay dauduna tanan loini yawnare. Jacob amadi Nintisna tongdoriba car du sumang da thozilai. Gomti Memsa amadi Babu tongdoriba car du thozilai. Alex na Jacob ki driver ni. Gomti imung dagi thorai. Haima. Isu gi sana jabu marup ngaktani na sidia. Prem na. Manai gabo. Sida lakpiro. Nasuna thogai duni. Gomti na. Hoi. Tondi Mataktagi, Mabunga Satkibado, Matwai Nuaitaduna, Yingzeri. Abasti, Skunzat Kibanina, Kanghodre. Tondi, Skulsu, Masanuaiti Haiduna, Satribani. Anabaginade. Mabok Hoi, Satkranikan Badagi, Matwai Nuai Zadribani. Jacob Nadi, Ubidana, Card the Donkre.
Roger urami. Ui, kaidaroge, school chatrade. Ton perum. Kaisi tawde, da Roger. Jacob side glass to laitharaga yenglai. Isan ton, yambung matam khara banglo da layurage. Abas tu senauko, laikai ko hengeno. Ton mabungi makhol tabada amukka hena thawai nungai traduna mapi tarai. Makutuna mapido taithok na. Hoyambung. Roger na. Kapiro. Nang shilakiro. Jacob na. As wathi tawle. Lao. Roger na. Noi sai ye. Ningthis na thokchige. Sala sai ro. Jacob na. Kaida urijano duna. Roger na. Nupi ni dana. Keram khini. Haibaga tawbaga ningthis na do khara keraga thorai. Ngarang di kaisu kedabani. Rani na haibaduda madi khangdabani na kezerubani. Gomtina. Lao. Isu ton. Naupa do halaga phazana hayuko. Tona. Haike yabo. Roger na. Kaisu khaluna da Roger marmakta lawbalakani. Jacob na. Yemune. Ngasine driver oibrabu sorokani ko. Roger na. Madam, lengkhat piro. Ningthis na tapna. Da Roger, mingadum ko piyo. Roger na. Hoida. Mahi kakhan nakre. Khara thauba horai. Jacob na. Kiroiba mo. Ningthis na kemta khumde. Jacob na. Kidrasu adam samna leibada phazarabado. Amuk but manaba kesaluriba. Roger na. Yareda mina kia phao ekpane. Jacob na. Aidi nupina masum tangai kebase. Yamahina de. Allergy oi. Bye. Nangsu khangni duni. Roger na. Kaino masibo. Ngahakta tumina tongo. Kaida masum tangai kerage. Nupi mo oibagi lipstick khara mitta kazal khari ekpasiro. Jacob na. As aduisu. Roger na. Aduisu haradine marido nang porabani. Jacob na. Aigi misang sango haibane. Magi nate. Roger na. Tolob henga toiro. Adu eridi sangbige. Jacob na. Tolob aina sade ko. Ningthis na sadoini. Noidi private bodyguard ina. Roger mirror to the young lady. CM hozi gari di kautha doini yong. Jacob no thorai. Ningthis na nokning nasu khangzai. Hairaptani noksaba. Haunaga nokpana sadi. Jacob na. Nokno. Masak siga miloi ngawsina tare. Kaidobe kere inoba. Ningthis na tapna. Madam na kiyo hairai. Roger na ngakna. Jacob su ngakna. Mamana hairaiba. Ningthis na. Jacob na. Lang thakna basinbiriba. Haipa kusado. Roger. Adune. Thaina degi like jazare se masu muk thakpiriba. Wari sana lakpana Jacob ki banglo yore. Police officer kharasu leirami. IRB mayam su duty taduna leirami. MLA kharadi laknarami. Adubu anambana laknaramdri. SP na. Mr. Jacob, welcome. Jacob na. Thank you. SP mayam loisurabra. SP na. Sudri, Mr. Jacob. Makoi kharadane lakpa. Jacob koile leiduna yengi. Is MLA magi security khuyamse. CM oiriba ingonde bo heline. Roger na. Roger na aham hairapaduda karan taganba Jacob to gyan taraduna tuminna manung changre. Jacob na laidoriba room kaika hanadagi marupsingna tharang tawduna loiramle. Ngahak leiraba matung MLA mayam do lakpa hunare. Khara laktabasu yauribani. Adubu Jacob na meeting ado haunaba hairei. SP na. Mr. Jacob, makhoi humdi yaurtri. Kamdosige. Jacob na. Yare. Laktasunu. Haunaba tawse. SP na.
Funny. Ahanbu oina MLA singdu masak hangnarami. Mathak thongba ahal ngaktu oibana Jacob Bevar di kairamde. Jacob na. Ipa ipu ozakum laba mayambu naha oizariba aihakna meeting masa ama pangthokpasida saruk yabibagi damak khurumjari. Tasengna ai naha oibana politics ki maramda kaisu khanghaijabana sade. Tangai fadana pabungna mirol tadana laikhibasida matam kharagi mahut sinjabani. Politics ki rule kya amasu leirumgani. Aina haijaningbadi teamwork haibase matam chupada mo chanaraktaba adum yauribani. Mase asoibadu hunbagi mohutta hana afafata tanase. Sina phagani haibado mayam punadum tanase. Aikhoi toina toina unaduna chakhot khongthang asida saruk yaminasi. Tola taraba kana leijaraba mayambu sap manaba mityengda thamsi. Crime toruba mi amata yokhatuna thamloisi. Game and sports ta maming chalaba iramdam asigi amuka hena afaba sanaroi puthokna bohanasi. Lau singubagi matangdasu karamna pothok hengadan sige haibadu khanasi. Paikhatiba project mayamse niti niyom sumna tausi. Ai naha oizarasu thamo yamna segna thabak tawba pamse. Iramdam asigi larik laisu haiba kya kya mangduna tawpham khangdana leibase kari kari posting da award pale anauba hapayaba hapse. Aduga maru aina corruption se tawgumse masi aina khwaidagi henajadaba thabakni. Mayamsu kari kari motle kari na phagani haibadasu haibiyu. Sport Minister na Mr. Jacob na hairiba mayamsi yam phaje asumba asengba ngaktani. Hojik iramdam asida sanaroi kya kya mangduna leiri. Aikhoigi fanna se center na khitang chauna thabirak-ladi India pungbugisu mingchat oiba Manipurdagi ahi-ahiba sanaroi kya puthokpa ngamgani thaje. Maramdi masagi talent singdo leita lairna maram oiraduna sanaba phangdana leibasu kongaini. Jacob na yani adugidi aina fanaba sinjage. Athuba matamda center dagi fanase khara chawkhatnaba haijage. Olympics su kuidrabanina aikhoigi sanaroi singbu matik chana practice tawhanduna qualify oinaba hotnasi. Sports Minister na Yam nungaisare Mr. Jacob. MLA singdu magi award palairiba bomba Jacob kaloina tathok tasin tongnarammi. Meeting ado pung 3 hena satharami. Naha oizarasu ningthisu Jacob ki manakta phamduna masu meeting du tarammi. Asumna mayamdu harau wari watai sanaduna loisinkhirami. Mediagi paulong na ba ngay nariba mayamdo pulising na amata sanghande pausu piramde. SP na thoraklaga aikhoigi anouba CM na leiriba MLA mayam siga sakhang maikhang na ba oina meeting macha ama tawbani kaisu thoidokpa paul leijade. Press na Sir kainomta aikhoi hanagi CM gi film se kari oibirige haibadi mahak Imphal Hospital lay haido minadi mahak natte secretary tombanesu haine. SP na madugi wafamdo tongani mayam tonga sandokba tokpiro. CM sir hojik Imphal Hospital dagi Mumbai gi hospital amada transfer tawkre hakchang gi phibam khara lusilakpadagi. Press na yam nungaijare sir ado Mumbai gi karam hospital orebana. SP na madu aikhoi mayam da haidokpa nungaijaro. CM bu section na aikhoina sanajari. Press na thank you sir. Asumna numitto mahai magi maikaida hanakre. Ngahak nairaga khanghodana bomb pokhairei. Adusu CM gi banglo yaugadauba khara watlingaidani. Police na duty ningthina tawduna leiriba mafam aduda karamna bomb ado pokhairibano angakpu phawrami. Bomb expert sing laktuna kupna thijalami. Expert sing dugi manungda amana yamna singnaduna SP da call tawjare. SP na kailire expert ki team. Sir masi soida duty tariba police amana sinba plan ni. Wafam du tabada SP na saugalai. Hey mi sinaba yawa wangangara tumileyo. Asi ana asokpan yawdaba natro adudi tumileyo. Na thoido maningdradi. Adu hairaga phone du kakthaki. Bomb expert ki nupa adu angakpu oirami. Wakhalda khanjai. Oh loredana laibakse aso sangi khujin thorang aktani na tawrise.
Gomtina pakhatchaduna. Aso sang mayamgi meeting tawbagi oiribra. Kanana kari pendabagi tawribano gyan tate. Memzana imasi taibang miyoibanabu penba kauba naibro. Yambungna sahi ani maya palambado hanagi horamba mayamdo menkhalam le bangagdani. Phattaba samaga aphaba maga panaba ngamponte. Gomtina khangdreda memsa isuse ilang langdana ingaw ngawdana leisado matamsida imau ibemana karigi semoi halibano imasi gyan tate. Memzana imasi ahal oirabanina yam henasu khanjilurano thoba malaksarani. Gomti nungaidana asobado udaba kuire mayamnadi kupna senabiramgani haibabu imasi isadu yam uninge. Memzasu nungaiziramde thabak subi oirubana wa ahenba hairuba sungamzada makha tarudre magi mathau oina tawrunaba chatkre. Rojarnasu mi kya kya thadoktuna thamlibani marup Jacob khaktagi wasu natte leibak sigi mapi mapa oiriba athauba mabu mafam barang khangdana leikibase asoba kharagi khujin thorangni haiba khanglami. Jacob mamina udriba tadribanina mahak mamada ka hena wahang hangbu pamnamde mramdi thabak uina paikhatpani mana pamliba. Office tana ningthisnana loisilhodaba file khara check torami. File singdo yengbada angpasu phawrami. Ningthisnana yambong nonegi brace habagi paisa di sahi nigi mamangda lothokre aduga brace haisibu karambano karam kanda sakrage. Jacob su angpo phawrami. Makha tabo officer singda phone torami. Officer na Mr. Jacob kari takpisige. Jacob na sahi ani gi mamangda none gi bridge habagi bill karmise kamaina no masigi project se kanana paikhatpano ai khangmo pame. Officer du matha sarami. Mr. Jacob adugi wafam dudi none da leba praja singna magi lam so e haiduna yana khidrabani. Jacob na aduga bill kai Krishna kamaina. Officer niyom sumdaba mata aigi makhada leiba yaroi thabak loina thadatkani athuba matamda paisa mayam se kaida sizinaki mek sengna talo angang ni haiduna ingonda aran manam thak torokano. Officer du Jacob ki wahaiduda kithikirum marai tatat lauduna phani Mr. Jacob ai thizirake. Jacob na nasana pairiba phamsingdo adugi rule ngakna satpatamu masi angang aina tahangeno adu hairaga phone du kalthali. Jacob na sauraga bill kai khiba ngakta thabakna kaiduna toromise ai gyan tadre onthokna babuk jel sengkidre angang somata na traba ngaktani sibada pubasu yaroidaba lanthum mayam pairaga karibu kana doino asuk phanadaba sidaidi aisu nongsa onda yaroidore. Matha saringaida police amamuk taha. Mr. Jacob. Jacob na hayo. Police na mapanda miyo khar thomsile mihat panamjin biganu puthopi haidana law khongba hunare. Jacob amuki henang lammi mihat pa kana leikhidabaino. Police na tha amamuk pharaktore agang nupi macha sahi tere tangai riba ma isat mahan biraga hatok lambaini. Jacob sauraga karamba kendragino. Police na thawal kendragini. Jacob na fare thawal gi wasida ai line logi. Police na mayam nadi thawal gi police department na case asi thigat pangam laroi haiduna reject to bikra male. Jacob fingalai kari madu ekti abro adu hairaga file duda thawal wasigi phone number du yenglaga call torami. Jacob ki office ki number oibana OC du CM ki number ni khanglami. Hello Mr. Jacob. Jacob no karino sar hoina khanbirisibo adom gi area da misimina tholaga case tu reject tore haise kamaina no angang nupi macha do hatpa mioi puthopangam drabo. Mr. Jacob aikoi kana thiri soidin puthokchage. Jacob na thausadradi sahi ama hela phau mi hatpa puthopangam loi uniform dugi magun ngana sase. Delhi police na oiradi only 2 days khakta crime toriba misaka do phaduna cherak phangkhrani
asuk sonthana na khoina leribasina kamai toribano Delhi gi police dubu tongan ba brain ga panjalo mi gi heising ma taw tambadane na khoibu kanana sunung na roi athuba matamda mi hatpa butho lo gi matungina kari serak pigani haibadasu yengsi osina funny Mr. Jacob adu hairaga phone du thamkhre Jacob mapanda thore tare mayam na laubado nupi amana Housik Power mi hatpa puthok pangamdaba na khoibu lebak sigi mapi maparo mi hatpa khudimak na khoina matam khara zen da thamjinaraga bel da thadokibagi thawong asinane nongmogi rape case hangalai base kanglei pakse mi hat me pundana thallage hairo Jacob na mayam amta tapthabigo athuba matamda mi hatpa puthok sage ai thawal osiga su paw phona jare ai su nongna thabak se pai da ngairi banina khanghodre nupi amana CM se isa gumbani ai khoina angang ni haiduna respect ti kai zero tawbadabu tangdu leita baleibak ama oina bu hotnabada crime toriba mayam se thokdana ba ahak pasarak bibiu haijani maru eba thabak haragadi maduni sir thabak pudi yamna sinbiramgani adubu thama pharak nasibo mi hatpa puthok pangam dibase masi laibak thibani leiriba police department mayam se mathau phajana tohaningi makhoi sel phangdradi thabak tawningdi sariba toloptudagi hena paisa thoko pame aduna makhoi sahi sudaba ngangna gari thorambagi phaba gari gi sesang sudaba phaba sigumadi yamna thongna fai Jacob na aina nauna lebak sigi pham paijabu oibana sigumba maru oiba mayam se ai tasengna khangja hodre masigi damak ima ipel singna ngakpiu ai soidana mi hatpado puthokduna miya mangda sinajage aina hena pamjade lebak sida crime tawo masing nongmogi hengalai aduna makhoibu maru phangna muthalhaudrabadi asoba crisis ama soidana thorakani Jacob ki senglaba thamoidudagi thorakpa wahi singduda nupi singdu loina sawo phalami Jacob na makha tare victim gi imung adugi awabadasu saruk yazari loinana lehoriba mama paduna atai macha singbu amuk hana sigumba crime ase thoktanaba government gi side tagi 15 lakhs pisagani mi hatpadasu losinduna thamjaroi mayam aibu thajabi asumna Jacob na haibadagi nupi singdo yanaraduna hanakhirami Jacob su manungda sanglai amagi mathakta ama awatpana thallaba ahobagi ahoba ngakta ngairaba kanglai pak asida naha oiriba Jacob na lusingba oirubase makok ngawramme Jacob na haise ai gyantadre lebakse kaina tormiyo memse masa gi de khanduna leire sidi yaroi nongmadi kanglai pakse soidana mutkrani sumai sim tordi Roger na boss ka henadi khanjilunuda tawbudi thaina ge so sang mayam sina khara sum mosalambadagi siyona lebakse waribani kamdona phagadagi kamdau sige haibado tapna khanase khudakte hekta loinamak awanba purakpadi lai lakna sungam noi Jacob na chumi bhai khudak sida aina loina samdoktuna control da thambadi ngamkhiroi adubu maru oiba hana athubada paikatta be yaroi aigi ahanba khongthang crime dawa mi amata hingna thamnoi mari mata aso asangi mung oisina ahku serak pigani ani subada thabak phangdaba lairikti hairaga arembada leiba naha mayamse kari ahangba post lei haiba yenglaga kouba yaba happa yaba thabak hapkani merit te yengani corruption tawroi ahum subada nisa saba phadoi saruk yonba pusilakpu ina pharaga logi matung ina jail da thamba mari subada thabak tawdana project khudingmakki bill kainamba loinamak lockup tanam sinba manga subada export import ki matangda khananainaba taruk subada lamdam masigi sanaroi singbu kamdauna malemgi thakta yehon sige hotnaba hairiba singse hana mathang thabak ton thokna bu hanasi makha tarak pataina kona tapna khanasi Roger na yai boss na haise aina su yai ai hotnage ngamnaba ningthis na aisu ngamnabu hotnage yambu Jacob na asumba phaba kharadi torumse somdana opposition gi ex MLA kharana asumna media da Nahana maiba saraga mang thale haiduni mapa do na ek yaure heradi deputy CM
Lady MLA Singduna, Amana Semo and Beadro, Angang Torongos at Manakri. Yaroi, Lebakse, Mulani. Matik Sada Party di Pamtatopana Pagani. Hosik Pawa, Tabak Amatelusin Mangamdi. Paudo, Jacob, Tarabasu, Awaya Kumtoroge, Kalamdi. Madamdi, politics high city, Awaya Kumtobana, Matau Edibani. Kona, Tapna, Tabak Pangtoke, Kalami. Nimituginumidam, Jacob na Matau Sing Dubu, Loina, Magi Bangloda, Lehelami. Matau Sing Nasu, Yaraduna, Leminarami. Mayamdo, Punna Pamduna, Apapata, Tanarami. Gomtina. Toiba, Kanana, Kari Pian the Bagino, Bom Gopokai Libase. Pau came to Hangmangam Drabo. Jacobna. Egabo, Hosumukidi Pau Country. Haineling Aida, Tanjaduda, Alex, Sangle. Madi, Ponda, Warisana Rubani. Alexna. Pau Malady. Jacobna. Hayubai. Alexna. Asomdamta. Alexna Kamada Jacobu Gosinki. Roser Galoinana Sankre. Atay mitop sing dudi adum lehowi. Makoy pulap sankredi Gomtina Wakalama Kankrini Kanduna lehobani. Tangna Bakada. Alexna. Bye. Nasagi Pompokay Bado, expert Kimio Mana, Pulista Pau Pibada, Wapamdo, Wawa Lauradi, Hatkini Daptro Komale. CID Kangbun Tamlakbani. Makoy ticket bada SP Suyawe. Ado, Nangisida labor SP Duni. Jacob, Wahidu Tabada, Naglambi. Madigagi. Alexna source hang on Taraga. Karigi Winegi. Noi Momga, MLA Maga, Marilena Bado, Maquinis and Maplani. Jacob sounding Manaloide. Karino, Mamana Kalibo Kalsibo. Babung su Lekata Hale. Aibusu, Lekata Nabu Hanaribase. Kaigino Sini. Pare. Noyama, Mamora Zugida, Aroja Tupkara, Kantoro. Equi Babung Ton Supate. Maxu, Aran Matrombadi, Zeldioni. Ikura Oigira, Amo Oigira, Amatelema Taroi. Roserna, Hoine. Noi Mamora Zudusu, Yamsine. Aidi, hang up the later bunny. Jacobna. Bye. Noise. Picking in the gi, Tazana, Nushina Loina Pangactani. Walot Naroisi. Abhava, Asumbangak the Dosi. Noina Hanning Bado, Adum Koida Vidayo. Mamana Aibu, Mamin Kakisiam Wen Bado. Hositi Aroi. Ay Manipuri Siemne. Alexna. Pare. Agapuna Sinakrani. Law. Makoy Omdu, Mayam Laybaka Dada, Amuk Torei. Gomtina. Kaido be Organoibo. Alexna Noxine. Agabo. I Hangnaba Nasunapiduna, my Tabagamata Hapiona, Harapa, Adisum Gomtina. Ise, Adugiwere, Toiba, Kari Karamba Posta, Tabak Hangi Haido, Yong. Rosana, Agabo, Sakton Binimsa say, Matom the Warni, Aduin Habla Sainere. Mayamdo, Honanui. Alex, Mamitu Paina, Marupti Yang. Honuko. Nang puning de Roserna Kainu Siem Gisak Tung Jabba Bagaise Madau Yarini Is Gomti Su Nokse Landline da for Lakbado Babuna Bairame Hello Tona Dabo Aine Toni Babuna Haima Isn't Tombia Kaidore Tona Dabo Egabom the Bahelo Babuna Hoi hoi. Babuna. Imasia. Isan Tony. Paira oye. Gomdina. Isuton. Kaidore. Tona. Egabo. Mamado angang kauda pomi. Operation to the Roina Hire. Masanu idea na sekap set lubani. Kuirabani pomba. Ado. Henzelame. Atubada operation doors Hire. Gomdina. Haima. Adudi Kadai Dodare Tona Pabung Nadi Delhi the Oina Hayma ticket Kaklaga Salasi Hainere Gomtina Oh Nakoy Nidi Tona Mamana di Makoy Mapam the Laysoi Aina Tali Yambung Manatale Ruga Hebeni
upai leitrabadina hoi hoi haire Gomtina Fare fare School gado sidagi satnaba Napina rol posay gado ningthini yomsilo Aduga hayeng se ngantana nui data Roger tharaage Tona hoi gabo Warido karino khangdrasu Roger di haraubana loire Magi mo ongdu ubada Jacobna Taurisiyo masak sigane Roger na ikairap makut gado sign dore Tamile Marup singdu ingak ngak na yengne Adubu kuk wang kraba ngaktani na gyan pop tanarami Irikna Angang de irang dambino Premna Zainam namba milere Roger na Sauraga lawduini Aiga po Tol law so hairaw Gomtina Nui anti do Delhi da hayeng satkrani Operation tawni ye Angang khaw do kuirabani bera leiba Thawa sadabai Roger na Oh ado hauzik lawrage Jacob na kantak na Hey pakte ko Roger na khangine Mayam do tumin noi